130 hai je ko adu idari what is the value of n? What is the value of n? Value of n hai je si class 10 question ne ba mai indi hang ini ko class 10 question ne adu idari min ni formula to loi de na tra sorry si comma ai dum ni ko sigi min je 130 da re ko adu idari n gi value kya da uduna adu si straightforward way min puthok baje nangi ga dungai do candidate ngai do nangi values me am do tin janaro and how many of them are there aduna divide tawro natwa masing ani min puthok pai tari masing ani do tin janarani 2 ni yeloi draw masing ongi min di masing om do tin janarani 3 ni andune ba adu sigi min je 130 na have ne ba n gi value puthok am ne si no column bo sa si bo column dai 2 n ase 1 plus 4 plus 9 plus dot 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 plus n square hai bane sigi min moi kya yaung candidate kya yaung ne sa moi kya no se yaung ja wa lai ra 4 lai ra ani su bani om su ba mari su ba kya su ne ba n na tro n ne ya ko adu ne n ne yelan se adu ko su 130 as bi thom ne ba si point ni ko la ko this is very important si yaung the game question ho ba ya ko adu na 1 square plus 2 square plus 3 square plus up to n square no class 11 you from la do father ne se palale ne no ganda braja si from la pha ba yaw bro mari nan ju ta khip do galaxy haro sumreng adu loy adu da adai di no khang bro adu noksan am ne adu adu di yaro serious like te ba ko adu from la mayam do dang khara crazy with that mayam de khara hen da re nang na return je phaw gai ta de mayam de khara hen da re mayam na phangdum thum banga za lai ba du mai na le di ya roi ba mayam de khara hen da re nang gi keno sem da summary sem da every chapter gi summary chapter from la ka yawi gari theorem yawi gari method yawi do a4 paper among go jingi loi salaga nang gi wall the ta re nungti gi yeng ta re khara crazy with that question go je ma loina bang nang fingertip dai yamak pani na loina bak ningjang bading am la te aduna na sa da up to date oina bai tare noi di house ga huin tai probability ne chapter number 1 set relation function formula ka aure adu di ya oi roi ba du di revision na dum sa ka dum ne revision na dum sa ka dum adu si formula khang da dis question zo pa ya roi ngam da na hai ro ne tar si formula ka si loy re ba sa na ko no formula pha de ya ko adu to formula theorem ngai si khangjal lai ga dum ne si exam di question dia rai ba nge formula ma yaw dab dai na dum si question mang du ne ya ba ina ja ado ai question do noi question yaw na bra 2024 question do si last ki je tak pa ya ro ai si ma question do I tho thamam ba ne ba ko a yim do kaw ram me do si question yaw ne yan da ko season ko yam important way ba ko aduna khara singbam sange mayam di crazy way bam sang da dum ni lai yam pa bam sange aduna tradi noina pa mi pandam do ko su phangoi ba no yendi de khali mi kya no 0.01 ne ba ko aina google di ungkan 0.01% khalle ba ni khel adagi net ji jina net sina mo 1% 2% khalle ba 1% 2% 0.01 is kya mo 1 by keno na tro se 1 by 100 ne na tro se ado yam khena gre ba keno se yaw bra oh question se le to sim da da si last point je hai nam ni ko adu gi ni 130 suma me ado option number je yang ge option je 18 option number b da na 19 nikhil si ka aur ba nang kumam ro da si option ngai jine se adu idari hol je ba si formula je kai ne ba adaro kare n into n plus 1 twice n plus 1 by 6 na tro si formula je adu makha de n am lai ko dai ko su 130 ne je share ko adu yong aina haining way strategies ne ko create your own ways or method to calculate it faster ai nang question ma thu na mai matam di khidang ni phangi je question du thu no ta ya de ko adu nang si ke do ya isa question je thu no na ba nang si n ka thana garani ko han by step si n ka thana ya re asi thu gai ro kya ta re twice n square am le ko
ꯌꯥꯔꯦꯀꯣ twice n square ꯁꯤꯒꯤ n ꯑꯃꯒ ꯁꯤꯒꯤ n ꯑꯃꯒ thrice n ꯑꯃ ꯂꯩꯔꯦꯀꯣ plus ꯑꯁꯤ 1 ꯇꯥꯗ꯭ꯔꯥ equals to 130 ꯅꯦꯕꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨ 1 ꯁꯦ ꯑꯁꯣꯝ ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯦ ꯁꯤꯗꯒꯤ ꯅꯪ ꯀꯅꯥ ꯀꯃ ꯂꯧꯕ ꯌꯥꯏ n ꯀꯃ ꯂꯧꯕ ꯌꯥꯔꯦꯀꯣ n into twice n plus 3 1 ꯁꯦ ꯁꯨꯝ ꯆꯠꯈꯤꯀꯥꯟꯗ oh 6 ꯅ ꯄꯨꯔꯤ ꯅꯝꯗ꯭ꯔꯦ 6 ꯅ ꯄꯨꯔꯤꯗ ꯀꯌꯥ ꯇꯥꯔꯦ ꯁꯦ 7 780 रा 780 तारेको चुमेको सी 1 से 780 सी 1 से काइदोगी तारदी 779 नेबको अदो जे n की वैल्यू दिसे सी मु होल लेर दिसे क्वाड्रेटिक इक्वेशन नि क्वाड्रेटिक फॉर्मूला पा पुथो तोरगा n की वैल्यू होल ले मतलब सांगनेबा अदो सिदा टेंशन बयाय सिदा नंग चेक तोरको याय ऑप्शन नि अमने 18 ने n की वैल्यू जे अम 19 ने अम 20 ने अम 21 ने सिदा n की वैल्यू कना होइने अदो नंग खंग दुइसे कइनो आइ कांदा लास्ट डिजिट द येंग पयाय बसे याम थुनो होट पयाय बको लास्ट डिजिट येंग पयाय बा 9 लेट्रो सा सी मसिंग अनि पुरी ना बने बा मसिंग अनि पुरी ना कांदा लास्ट डिजिट 9 ओइ बाइ जे नंग सपोज 18 जे खले जे n जे 18 लवरे जे खले जे आन बे ऑप्शन जान येंग जे को n जे 18 लवरे खले जे बको n जे 18 लवरे खले जे बा अदो इदारदी नंग सी n is 18 oigrami adu 18 into some number twice n plus 3 I don't know the number jai puri na dream khangri adu go 1779 ta dune ba adu 18 ge any number ko puri na kan da last digit 9 ta ngam go ro ngam moi ba kai na kan da nang 8 ki multiplication table yengo ba 8 ki multiplication table to kan da last digit 9 ta bam da thengna roi ba 18 je la lam no option 19 de ya ga 19 de ya ba ya ko 19 into 1 is 9 ta ba मा लास्ट इज 9 ओइने बा 19 ने somehow याने 20 दे यागरा यारोय 0 यावरे यारोय बा लास्ट इज 0 दुम ताने बसे अदि सी 21 दी 21 दे याबा याय if कई तो तारदी सिगी मनुंगी नंबर जिना कईगुंबा लास्ट इज 9 ओइनम तार बसे मनुंगी नंबर जिना अदि तारदी 9 into 1 दि 9 तागिने बदुजो अदुबु सी मनुंग होतो येंगोबा 2 into 21 दा plus 3 2 into 1 2 plus 3 6 9 ta deba so option je dum b ko ya re se so ya ko ai time shape to boi wa ne gieng ma khang na boi wa du ne adu ni si ne aina haining ba ngasi gi aina haining ise adu everyone knows the first step ai di nang adum first step di khang ne ba ko aina zo noi de he do nang first step se nang first step se si ta re kala ji point a to b first step se mi ko jeng khang ne ba adu i dar di nang mathang kai sa tu no khang dri ne question holo khon tam da adu next step si di thing yes na hujik sir le ramne ha na yo kau thokro sidagi na mo first step ong chat pa yai because everyone knows the first step at last nang destiny jau ne sang ba yai telam ba yai nang way to the but nang journey to sang ba yai telam ba yai but you can always do it ya ko adu ni ai na haining je atai later adu ni sing ai je khangjalo adu question je explore to ba log option lu yam quite trending ni ko hujik to je log option be exponential option ba अगर उस दिन मिक्स तौर लोग में एक्सपोनेंशियल ने AP ने GP ने बहुत मुझे लहंग बने हंगरो ने क्या बहुत मुझे लहंग बने अदगी मॉडुलस ने कोई हंगली जे मॉडुलस अदगी अमो ने कोई हंगली जे ग्रेटेस्ट इंटीजर फंक्शन मैं लिमिटेड ग्रेटेस्ट इंटीजर लिमिट के लोपिताल पानिरा ग्रेटेस्ट इंटीजर आप का ना गावे बा असिंग बिदि लाइ बने माइ दि फॉर्मूला पान तो जाब ने वैल्यू तो चेक तो लेफ्ट लाखरा राइट लाखरा अदुने अदुगुम मैम ट्रेंडिंग क्वेश्चन गे जे नोइना जु उरमनि अखोइ क्वेश्चन मैम नै नै अदुना नोइना तो बया बजे गइनो आइ कांदा सिगी डिफरेंट एंगल्स ऑफ ए क्वेश्चन यंगो हाबसल ओवर लो ऑप्शन गे मा ऑप्शन गे ऑब्जेक्ट तो गे लो ऑप्शन गे एक्सपोनेंशियल ऑप्शन जो आइ होट पे आइ क्वेश्चन लो होट पे आमने को फ्रॉम लास्ट नै दि खुद दा थमता रे अदुगा नंगी थुनो होना नंगी ओन टेक्निक ति नंग थिजा तारे सि कमाइ तो थिरकनी तोइन होट बसा त थोकनी को सि पोसि दि थुनो होय गम फजे सुबा बादा तुम मजा लैबा आंगांग दा थोखदम नतिसे यारे को अदुने आइना हाइनिंग जे अदुम हाइदो निखिल ना सुमाइना अखोइ मान SSB माइ पागलपा याम अखोइ दि ग्रांड सक्सेस हमने अदो मागी मेडिकल दजु अदगी मेरिट लिस्ट दजु मा असो माइ पाकपा म ओइरो हाइना अखोइ मैमना केनो अदुम अखोइ मैमना आइदि कमाय जिगे खोइरम जे हाइतारे अदो सियारगा आइगी मतंगसदा वसनजारगे थागतरी सारपरी पाई एकेडमी की फाउंडर ओइबिरिबा सारपरीना मरिक चुमलबा
why NDA Maths crucial way se kai gino NDA exam na Maths aduga kamaina lahan sige khosigi haibagi aduga kaidabugi satrana why do more student fail in si topic da sa parina marik chumna wafum khara thamame sir parisi more than 10 years and experience le rabani NDA ki Maths ki shiram dadi aduga truly speaking Manipur dadi NDA ki Maths ki matang di sa pari dagi hena kaino se lai ramaro hen ai sincerely ai thajai bako because in my experience hai kare aduga sa pari na ngasai yam phajaba ai gi mata mo se me adu dai thanks supplement ronge ai su kaino NCC yorome yearwing sigi Imphal gi yearwing da and in my 2021 hai kare ko I went for SSB 31 Kapurthala tai adukanda and I was screened out adagi I say at honor rage shi baki dana adu la ta khallaga lai adu but due to some circumstances I give up tawge khan gi adu I give up adu tawre ko before that I 2017 da Air Force Academy the attachment came ama chale it was in Hyderabad pa and 12 days later good exposure I met helicopter pilot Air Force pilot every transport pilot every pilot loina unaraga isada yamasu aingonda yam nungaijagi vai tharaduna adugi experience to ne aduga Rajasthan da all India vayu sani na masaki adudasu officer mayam thengra Air Force ki adu khoi commanding officer do squadron leader TS ko hoji pudi wing commander ka gre mana su khoi mayam se pull up your socks and se brass pull up your socks and aingonda intentionally hairam mai tare adagi at tawre aduga 21 da aina 31 SSB da Kapurthala da salure after that due to some circumstances I give up tawge na khalla give up tawre ko adanga ni kan ngonda call taidana sangding da ai sa pe da soidana khangani ne SSB just soidana khangani because I feel something in me and adu dumai tawgi adu nang khalli tabada ingon yam emotional ji ogi bhai tare because aina already give up tawgi ba mo oibado okay and hope coming future da su career da su right officer mo irakani na khalle ko most of the officers India gi North East ki Manipur the officers ngi yam na reputed talented like oi na khan handa ki republic des Manipur masam na contingent oi bagi keno muslim noi dara okay mai dan ni hai okay maina khoi gi Manipur da su armed forces potho yam na potential lai hai tare khoi gi Manipur North East masa ge potential lai to ta bu khotna bo wat ba ai samak su thengnare Guwahati da mayang masa ga mayam ma all India wayu san ki competition to da mayang masa de modi racial discrimination na ti ko positive way da tare modi tum masa ba khangan khonai ma khoi di khara pa di yare tum di kamu aduna aina haning se potential yam lai aduna potential lai budu yang khonaraga adum yaba pone ba ko strong determination ama lai mai tare ko okay okay mathang sidi khoi gi GAT gi oja so biriba aduga SSB ju 3 times sangura bai tare ko handak su sangdro handak March February da March da okay sangdro NDA su clear oraga sangura ba adu NDA se attempt exhausted oigidana CDS ta jom sangdro ba adu masarani sir Naresh ko the key role of success the key rules for success in SSB interview have gi magi tang session masama sir Robina Bhaidari sir the stage is yours thank you 타도 해야 돼.
2로. 그러면 네, 그럼 봐. Good afternoon, everyone. I am Naresh Kumar. I Pi Academy is the GAT. So mainly I focus on science and current affairs. So my main focus will be on SSB interview. SSB interview. If anyone want to join the Defense Forces as a commissioned officer, the Army, Air Force, Navy, as a commissioned officer when is join the guide, first and foremost, you have to prepare yourself for SSB interview. It is one of the toughest interviews in India. Basically, SSB interview, it is divided into two parts. The first day and the remaining days. The first day is there will be test, something called as a screening test. Screening test. If you get screened in, first day is passed over, then you will be exposed to the other remaining tests. Psychological test, GTO test, personal interview, and lastly, board conference. First day screen out irani. Then mathang chat kanda noi tongana tholani screen out kambu haraga. Fresher kambu tonganama, screen out kambu tonganama, and conference out kambu tonganama. This is what is happening in the SSB interview. Season never tawrije. Screening test basically there are two tests in screening. OIR PPDT OIR is official intelligence rating. There are two types of tests. Paper 1, paper 2, verbal and non-verbal. Verbal is Navodaya Gumba, Sani Kumba, or SSC GD. Sumbagida question. Why na people? So my example when Miem later. Magi, the Ram is the father. Ram is the brother of my father's sister. Gaina. Verbal question. Next, the paper 2 is non-verbal. She is not complete the sequence or complete the diagram. That's question. PPDT, picture perception and discussion test. Picture perception and discussion test is the picture perception picture for 30 seconds. After that, answer sheet answer sheet to answer sheet to shigi type to pirakadoneba. Minke kayani, shigi small box de kayini nang isai picture to ugi bhai tare ko. Picture is my ure. Sidai nang to do ya ham the first you have to nang to do main to do picture then you have to write a story based on this picture that has been shown to you. And that within 4 minutes. I have the picture 30 seconds show to run. Adu matang da nang to do she small box in the picture ugi bagaido. Adu round question round question nang magi gender is specified or male, female, or
ꯃꯌꯦꯛ ꯁꯦꯡꯃꯟꯗꯕꯒꯤ ꯈꯪꯗ꯭ꯔꯒꯅ ꯖꯦꯔꯣꯅꯤ ꯑꯗꯨꯃꯥꯏꯅ ꯏꯟꯅꯔꯅꯤ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ ꯅꯪꯒꯤ ꯃꯨꯠꯇꯨ ꯂꯥꯛꯑꯅꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯔꯥꯎꯅ ꯂꯩꯕ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤভ ꯃꯨꯠ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯅꯦꯒꯦꯇꯤভ ꯍꯥꯏꯗꯤ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯗꯦꯟ ꯃꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗꯨꯃ ꯏꯔꯅꯣꯏ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯛꯁꯟ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯅꯪꯒꯤ ꯋꯥꯔꯤ ꯏꯗꯣꯏꯁꯦ ꯀꯔꯤꯗ ꯐꯣꯀꯁ ꯇꯧꯗꯣꯏꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯦꯡꯉꯣꯅꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯀꯃꯥꯏꯅ ꯏꯔꯛꯄ ꯌꯥꯏ ꯑꯦꯛꯁꯤꯗꯦꯟꯗ ꯃꯤ ꯁꯣꯛꯑꯦ ꯃꯤ ꯁꯣꯛꯄꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄꯒꯤ ꯃꯇꯥꯡ ꯋꯥꯔꯤ ꯏꯔꯛꯄ ꯌꯥꯏ ꯑꯇꯣꯞꯄꯅ ꯀꯃꯥꯏꯅ ꯏꯔꯛꯄ ꯌꯥꯏ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯀꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯏꯔꯛꯄ ꯌꯥꯏ ꯃꯤꯒ ꯃꯥꯟꯅꯕ ꯑꯃꯗꯦ ꯋꯥꯔꯤꯗꯨꯗꯤ ꯌꯥꯔꯦꯀꯣ ꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯏꯔꯅꯤ then within 4 minutes you have to write a story on what you have seen from this picture ꯑꯗꯨ ꯂꯣꯏꯔꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯩꯗꯧꯔꯅꯤ ꯅꯣꯏ ꯃꯤꯈꯩꯁꯦ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯔꯅꯤ 8 to 10 ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯔꯅꯤ ꯑꯗꯨꯒ ꯔꯨꯝꯗ ꯊꯥꯖꯤꯜꯂꯅꯤ ꯃꯤ 9 ꯁꯦꯃꯤ ꯁꯔꯀꯨꯂꯔ ꯐꯦꯁꯟ ꯑꯃꯗ ꯐꯝꯍꯜꯂꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯇꯧꯗꯣꯏꯁꯦ ꯃꯣꯏ ꯑꯦꯛꯁꯔꯁꯥꯏꯁ 3ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯣꯏꯅ either from left to right or right to left ꯑꯗꯨꯗ ꯅꯣꯏ ꯃꯤ ꯑꯃꯃꯝꯗ ꯅꯁꯥ ꯏꯈꯤꯕ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗꯩ ꯍꯧꯔꯅꯤ ꯑꯩꯅ ꯏꯈꯤꯕ ꯋꯥꯔꯤꯗꯣ ꯍꯥꯏꯔꯅꯤ ꯃꯊꯪ ꯁꯨꯝ ꯆꯠꯈ꯭ꯔꯅꯤ the last person after he have just finished narrating his story then the discussion automatically starts discussion ꯍꯧꯗꯣꯏꯅꯦꯕ group discussionꯁꯦ ꯀꯔꯤꯒꯤ ꯃꯇꯥꯡ ꯇꯧꯒꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯣ ꯃꯤꯡꯒ ꯋꯥꯔꯤꯗꯤ ꯃꯥꯟꯅꯔꯛꯑꯔꯣꯏꯗꯅ ꯍꯥꯏꯕ ꯋꯥꯔꯤ ꯃꯥꯟꯅꯔꯛꯇꯕ ꯃꯌꯥꯝꯗꯣ ꯗꯤꯁꯀꯁ ꯇꯧꯔꯣ then ꯅꯣꯏ ꯒ꯭ꯔꯨꯞꯇꯨꯒꯤ ꯑꯣꯏꯅ ꯀꯃꯟ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯈꯠꯂꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯅꯦꯕ ꯇꯧꯗꯣꯏꯁꯦ so basically this is what is happening in the screening day screening dayꯗ ꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯤ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯅꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯀꯥꯡꯕꯨꯗꯨꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯥꯎꯠ ꯗꯦꯟ ꯂꯩꯍꯧꯕ ꯀꯥꯡꯕꯨꯈꯩꯗꯨꯅ ꯁ꯭ꯀ꯭ꯔꯤꯟ ꯏꯟ ꯆꯪꯍꯧꯔ ꯃꯇꯨꯡꯗ ꯀꯩꯗꯧꯔꯛꯀꯅꯤ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ ꯅꯪꯒꯤ stage 2 testing ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯌꯥꯎꯗꯣꯏꯁꯦ ꯅꯪ psychological test ꯇꯧꯔꯛꯑꯅꯤ after that ꯅꯪꯒꯤ how well do you perform in a group ꯍꯥꯏꯗꯅ group task ꯍꯥꯏꯇꯥꯔꯦꯀꯣ GTO test ꯍꯥꯏꯁꯦ ꯁꯤ ꯇꯧꯔꯛꯑꯅꯤ ꯃꯊꯪꯗ interview personal interview ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤ ꯃꯤ interview ꯂꯧꯗꯣꯏꯅꯦꯕ ꯑꯗ last dayꯗ board conference ꯍꯥꯏꯕ ꯑꯃ ꯂꯩꯔꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯇꯧꯗ꯭ꯔꯤꯀꯥꯟꯗ we have to fill something called the PIQ form personal information questionnaire ꯍꯥꯏꯗꯅ PIQ form ꯀꯧꯕ ꯑꯃ ꯂꯩꯌꯦꯕ ꯁꯤꯗ ꯅꯪꯒꯤ every details ꯏꯗꯣꯏꯅꯤ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ biodata ꯀꯔꯤ ꯀꯔꯥ ꯂꯣꯏꯅ then you have to add your hobbies ꯅꯪꯒꯤ favorite sport ꯑꯗꯨ ꯀꯩꯀꯥ ꯂꯣꯏ ꯏꯗꯣꯏꯅꯤ PIQ formꯁꯤda ꯃꯊꯪꯗ psychological test ꯇꯧ ꯀꯥꯟꯁꯤꯗ TAT thematic perception test ꯁꯤꯗꯅ ꯀꯩꯗꯧꯔꯛꯀꯅꯤ ꯉꯁꯥꯏ PPTꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯁꯤꯁꯤꯅ ꯄꯤꯛꯆꯔ ꯑꯃꯈꯛꯇꯪ ꯅꯠꯇꯕ 11+1 ꯄꯤꯛꯆꯔ 13 ꯎꯠꯂꯛꯀꯅꯤ ꯃꯊꯪ ꯄꯤꯛꯆꯔ 30 seconds ꯎꯠꯀꯅꯤ within 4 minutes you have to write the story ꯑꯗꯨꯃꯥꯏꯅ ꯄꯤꯛꯆꯔ 13 ꯎꯠꯂꯅꯤ +1 ꯂꯥꯁꯇ ꯀꯩꯗꯧꯔꯛꯀꯅꯤ blank slide ꯑꯃ ꯄꯨꯊꯣꯔꯛꯑꯅꯦꯕ ꯑꯍꯥꯡꯕ ꯑꯃ ꯃꯤꯅꯤꯠ 4ꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯋꯥꯔꯤ ꯏꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯏꯕ ꯌꯥꯔꯦ ꯅ ꯑꯄꯥꯝꯕ ꯌꯥꯔꯅꯤꯀꯣ so this is what is happening in TAT ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤ나 WAT word appreciation test ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕꯗꯣ sentence ꯁꯦꯝꯕ ꯌꯥꯏꯗꯣ word ꯑꯃꯗꯣ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯅꯪ sentence ꯁꯦꯝꯗꯣꯏꯅꯤ wordꯇꯨꯒꯤ ꯃꯇꯥꯡꯗ 60 words ꯃꯊꯪ show ꯇꯧꯔꯛꯇꯣꯏꯅꯤ within 15 minutes ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ word ꯑꯃꯃꯝꯗ you will get around 15 seconds ꯑꯗꯨꯃꯥꯏꯅ ꯐꯪꯗꯣꯏꯅꯤ 15 secondsꯀꯤ ꯃꯅꯨꯡꯗ ꯄꯤꯔꯛꯏꯕ wordꯇꯨ ꯑꯗꯨꯒꯤ ꯃꯇꯥꯡ sentence ꯏꯗꯣꯏꯅꯦꯕ so basically it tests your ꯅꯪꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯤ ꯌꯦꯡꯕꯩ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯗꯨꯅ ꯏꯕꯤꯗꯣꯏꯁꯦ ꯈꯟꯕꯩ ꯃꯇꯝ ꯐꯪꯉꯣꯏ 15 secondsꯇꯨꯗ ꯌꯥꯔꯦꯀꯣ ꯑꯍꯥꯟꯕ ꯀꯣꯛꯇ ꯊꯣꯛꯂꯛꯄꯗꯣ ꯕꯛ ꯏꯗꯣꯏꯅꯤ ꯁꯤꯗꯗꯤ ꯅꯪ ꯅꯦꯒꯦꯇꯤቭ ꯋꯥꯔꯗ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯗꯤ ꯀꯣꯟꯅ ꯀꯣꯆꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯛꯑꯅꯤ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯀꯣꯆꯤꯡ ꯆꯠꯂꯀꯥꯟꯗ ꯈꯪꯉꯛꯀꯅꯦꯕ ꯁꯤꯒꯤ ꯋꯥꯔꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯝꯅ ꯍꯥꯏꯕꯗ ꯀꯤꯜ ꯍꯥꯏꯔꯦꯅꯦ ꯀꯤꯜ ꯇꯧꯀꯥꯟꯗ ꯀꯩꯗꯧꯔꯛꯀꯅꯤ ꯀꯣꯛꯁꯤꯗ ꯑꯐꯕ ꯑꯃꯗꯤ ꯊꯣꯛꯂꯛꯑꯔꯣꯏ ꯀꯤꯜ ꯑꯗꯨ ꯑꯗꯥ ꯏꯔꯛꯑꯅꯤ ꯑꯗꯨꯝ ꯇꯧꯕꯗꯣ ꯀꯤꯜꯁꯦ ꯅꯦꯒꯦꯇꯤቭ ꯋꯥꯔꯗꯅꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯐꯣꯝꯗ ꯏꯊꯣꯛꯀꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯆꯤꯡꯒꯨꯝꯕ ꯅꯪ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯑꯗꯨꯝꯕꯩ ꯋꯥꯔꯤꯅꯤ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ SRT ꯁꯤꯗꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯆꯨꯋꯦꯁꯟ ꯔꯤꯑꯦꯛꯁꯟ ꯇꯦꯁ ꯅꯪꯉꯣꯟꯗ ꯁꯤꯆꯨꯋꯦꯁꯟꯗ ꯄꯤꯔꯛꯇꯣꯏꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯁꯤꯒꯤ ꯂꯝꯕꯤ ꯖꯪꯒꯜ ꯑꯃ ꯐꯥꯎꯔ ꯆꯠꯂꯦ ꯅꯪ ꯖꯪꯒꯜ ꯑꯃ ꯐꯥꯎꯔ ꯆꯠꯄ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯤꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ what will you do ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯅꯪ ꯊꯣꯡꯗ ꯅꯃꯥꯟꯅꯕ ꯑꯃꯒ ꯂꯦꯞꯃꯤꯟꯅꯔꯝꯃꯦ ꯅꯃꯥꯟꯅꯕꯁꯤ ꯇꯨꯔꯦꯟ ꯇꯥꯁꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯅꯪꯒꯤ ꯔꯤꯑꯦꯛꯁꯟꯗꯨ ꯌꯦꯡꯕꯩ ꯋꯥꯅꯦꯕ ꯁꯨꯃꯥꯏꯅ 60 ꯔꯤꯑꯦꯛꯁꯟ ꯄꯤꯔꯛꯀꯅꯤ within 30 minutes ꯄꯤꯔꯛꯇꯣꯏꯅꯦꯕ ꯁꯤ ꯃꯅꯨꯡꯗ ꯃꯦꯟꯕ ꯉꯝꯕꯒꯩ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯄꯤꯗꯣꯏꯅꯤ so situation ꯑꯃꯃꯝꯗ you will get around 30 seconds ꯑꯗꯨꯃꯥꯏꯅ ꯐꯪꯗꯣꯏꯅꯦꯕ ꯌꯥꯔꯅꯤꯀꯣ
ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯀꯩ ꯂꯥꯛꯀꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ SD self description ꯍꯥꯏꯗꯅ essay ꯑꯃꯅꯤ ꯏꯗꯣꯏꯁꯦ 15 minutes ꯃꯅꯨꯡꯗ ꯏꯗꯣꯏꯅꯦ paragraph 5 ꯌꯥꯎꯗꯣꯏꯁꯦ first what your parents think of you ꯅꯪꯒꯤ parents ꯀꯃꯥꯏꯅ ꯎꯏ ꯌꯥꯔꯦꯀꯣ ꯅꯪꯁꯦ ꯅꯣꯏ parents describe ꯇꯧ ꯍꯥꯏ ꯀꯥꯟꯗ ꯅꯣꯏ parents ꯀꯃꯥꯏꯅ describe ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯗꯣꯏꯅꯦ ꯃꯊꯪꯗ what your teachers think about you ꯑꯍꯨꯝꯁꯨꯕꯗ what your friends or classmates colleagues think of you ꯃꯊꯪꯗ what you yourself think of yourself ꯅꯪ ꯅꯁꯥꯁꯦ ꯀꯃꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯣ ꯏꯕꯩ ꯋꯥꯅꯤꯗ and lastly what are the qualities that you want to develop in the future ꯌꯥꯔꯦꯀꯣ ꯅꯪ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪ ꯀꯔꯤ quality ꯍꯥꯞꯆꯟꯕ ꯄꯥꯝꯃꯤ ꯑꯗꯨ ꯑꯗꯥ within ꯍꯥꯏꯗꯤ ꯏꯁꯥ ꯊꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ SD self description ꯍꯥꯏꯁꯤꯗꯤ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅ ꯅꯪ psychological testꯀꯤ ꯃꯅꯨꯡ ꯄꯨꯂꯞ ꯆꯟꯈꯤꯗꯣꯏꯅꯤ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯩ ꯂꯥꯛꯀꯅꯤ ꯅꯪꯒꯤ GTO group task ꯂꯥꯛꯁꯤ group taskꯁꯤꯗꯤ ꯅꯪ ꯉꯁꯥꯏ everything will be done in a group ꯅꯪ ꯃꯤ 9 ꯑꯣꯏꯒꯦꯔꯥ 10 ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯤ ꯅꯣꯏ ꯁꯦꯟꯇꯔꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯛꯑꯅꯤ 9 ꯂꯩꯕ ꯌꯥꯝꯕꯨ ꯌꯥꯎꯏ 10 ꯂꯩꯕ ꯁꯦꯟꯇꯔ ꯌꯥꯎꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯉꯁꯥꯏ ꯁꯤꯗ ꯂꯥꯛꯇꯣꯏꯁꯤ group discussionꯁꯤꯗꯤ SSBꯒꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯀꯤꯟꯅꯩꯁꯦ ꯑꯇꯩ ꯅꯠꯇꯦꯕ group discussion ꯍꯥꯏꯁꯤꯅꯦꯕ GD ꯍꯥꯏꯁꯤꯅꯦꯕ group discussion ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯒꯤ ꯀꯩꯗꯧꯋꯤ ꯐꯝꯃꯣꯏ group discussion ꯑꯝꯇ ꯌꯥꯎꯔꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝ ꯂꯩꯔꯅꯦꯕ ꯀꯤꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯤ ꯍꯧꯅꯕꯤ ꯁꯤꯒꯤꯅꯦ ꯆꯠꯂ ꯈꯪꯒꯅꯦꯕ ꯑꯩꯈꯣꯏ group discussion ꯍꯥꯏꯗꯤ ꯀꯩꯗꯧꯋꯤ ꯃꯌꯥꯝ ꯄꯨꯂꯞ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯃꯅ ꯋꯥ ꯉꯥꯡꯗꯦ ꯑꯇꯩ ꯑꯇꯣꯞꯄ ꯇꯨꯃꯤꯟ ꯂꯩꯇ꯭ꯔꯣ SSBꯗꯗꯤ ꯅꯪꯅ ꯋꯥ ꯉꯥꯡꯒꯅꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯀꯟꯅ ꯑꯇꯩꯅ ꯑꯃꯨꯛ ꯉꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯏ ꯆꯥꯟꯁ ꯅꯪ ꯄꯤꯖ ꯇꯥꯔꯦ ꯑꯗꯨꯅꯤ group discussionꯗꯨꯅ ꯃꯌꯥꯝ ꯀꯤꯟꯅꯔꯤꯁꯦ ꯃꯌꯥꯝ ꯀꯦꯟꯅꯍꯧꯔꯤꯁꯦ group discussionꯁꯤꯗꯅꯦꯕ ꯁꯤꯒꯤ group discussionꯁꯤꯒ ꯑꯍꯥꯟꯕ first day ꯇꯧꯈꯤꯕ PPDTꯗ discussion ꯇꯧꯕꯗꯣ ꯀꯔꯤ ꯈꯦꯠꯅꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ PPDTꯒꯤ group discussionꯗꯨꯗꯤ picture ꯎꯊꯣꯛꯑꯦ common ꯑꯣꯏ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯄꯅꯦꯕ ꯁꯤꯒꯤ group discussionꯁꯤ ꯀꯩꯗꯧꯔꯛꯀꯅꯤ topic ꯑꯃ ꯄꯤꯔꯛꯀꯅꯤ current affairsꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ current social issuesꯀꯤ ꯑꯣꯏꯕ ꯌꯥꯏ topic ꯑꯃ ꯄꯤꯔꯛꯑꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ discussion ꯇꯧꯗꯣꯏꯅꯤ discussion ꯍꯥꯏꯕꯒ debate ꯍꯥꯏꯕꯒ ꯈꯦꯠꯅꯕ ꯑꯃ ꯂꯩꯌꯦꯕ debateꯇꯗꯤ ꯀꯩꯅꯣ you have to find who is right ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯃꯔꯩ ꯌꯦꯠꯅꯕꯅꯦꯕ discussionꯗꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯀꯔꯤꯅ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯟꯗꯣꯏꯅꯦꯕ you have to find out what is right ꯑꯆꯨꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯗꯣꯏꯅꯦꯕ ꯈꯦꯠꯅꯩꯌꯦꯕ ꯑꯗꯨꯅ ꯃꯤꯅ ꯄꯣꯏꯟ ꯑꯃ ꯍꯥꯏꯔꯦ ꯅꯪꯒꯤꯗꯣ ꯂꯥꯜꯂꯦꯅ ꯗꯣꯞꯅ ꯀꯛꯄ ꯌꯥꯗꯦꯕ discussionꯗꯗꯤ ꯅꯪ ꯍꯥꯏ ꯄꯣꯏꯟꯇꯣ ꯑꯗꯨ ꯀꯛꯄꯩ ꯃꯍꯨꯠꯇ ꯅꯪ ꯍꯥꯏꯗꯣꯏ ꯃꯍꯨꯠꯇ ꯁꯤ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯌꯥꯔꯦꯀꯣ debate ꯅꯠꯇꯦꯕ ꯇꯧꯗꯣꯏꯁꯦ always ꯁꯤꯁꯤꯅꯦꯕ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯗꯕ discussionꯒ debate ꯀꯩ ꯈꯦꯠꯅꯕ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯈꯪ ꯁꯝꯅ ꯅꯪꯅ ꯍꯥꯏ ꯄꯣꯏꯟꯇꯨꯒ ꯑꯣꯟꯅꯗꯣꯏꯅ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯦꯅꯦ ꯑꯗꯨ ꯀꯩꯗꯧꯔꯛꯀꯅꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯇꯦꯟꯗꯦꯟꯁꯤꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯅꯪ ꯍꯥꯏꯗꯣ ꯂꯥꯜꯂꯦꯅ ꯗꯣꯛꯅ ꯀꯛꯊꯠꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯀꯅꯦꯕ ꯌꯥꯔꯦꯀꯣ discussionꯗꯗꯤ ꯑꯗꯨ ꯌꯥꯗꯦ ꯅꯪ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯄꯣꯏꯟꯇꯨꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯌꯥꯔꯦ ꯀꯛꯊꯠꯂꯒ ꯂꯦꯝꯅ ꯀꯛꯊꯠꯄ ꯍꯥꯏꯗꯣ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ group discussionꯁꯦ ꯑꯅꯤ ꯊꯣꯛꯇꯣꯏꯅꯦ GD1 GD2 ꯍꯥꯏꯗꯅ GD1ꯁꯤꯗ ꯀꯩꯗꯧꯔꯛꯀꯅꯤ ꯉꯁꯥꯏꯒꯤ GTO ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦꯕ ꯃꯥꯅ ꯂꯣꯏ ꯌꯦꯡꯉꯛꯇꯣꯏꯅꯦ ꯃꯥꯅ topic 3-4 ꯄꯤꯔꯛꯑꯅꯤ ꯁꯤꯁꯤꯗ ꯅꯣꯏ ꯒ꯭ꯔꯨꯞꯇ ꯗꯤꯁꯀꯁ ꯇꯧꯔꯣ ꯀꯔꯝꯕ topic ꯀꯔꯝꯕ topic ꯑꯃ ꯈꯜꯂꯣ ꯅꯣꯏ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯑꯗꯨꯗ you have 15 minutes to discuss on that topic ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯦꯕ 15 minutes ꯂꯣꯏꯔꯦ GD1 ꯂꯣꯏꯔꯦ GD2ꯗꯗꯤ ꯀꯩꯗꯧꯔꯅꯤ GTOꯗꯨꯅ ꯑꯣꯏꯅ topic ꯈꯜꯂ ꯄꯤꯔꯛꯑꯅꯦꯕ ꯁꯤ topic-ꯁꯤꯗ ꯑꯣꯏꯅ discuss ꯇꯧꯔꯛꯎ ꯍꯥꯏꯗꯅ ꯑꯃꯈꯛꯇꯪ ꯄꯤꯔꯛꯑꯅꯤ ꯑꯗꯨꯗ discussion ꯇꯧꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ group planning exercise ꯑꯩꯈꯣꯏ ꯐꯤꯂꯝꯗꯒ ꯌꯥꯝ ꯇꯧꯕꯗꯣ operation ꯆꯪꯉꯝꯗꯥꯏꯗ plan ꯇꯧꯕꯗꯣ ꯑꯗꯨꯝꯕꯩ ꯇꯥꯏꯞꯇꯅꯤ 3D model ꯑꯃ ꯄꯤꯔꯛꯑꯅꯤ map ꯀꯩꯀꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ map ꯀꯩꯀꯥ ꯌꯥꯎꯕ 3D ꯑꯃ ꯄꯤꯔꯛꯑꯅꯤ ꯁꯤꯁꯤꯗ ꯅꯣꯏ plan ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯄꯨꯡꯁꯤ ꯇꯥꯔꯦ ꯅꯪ ꯁꯤ problem ꯈꯔ 4-5 ꯊꯦꯡꯅꯔꯅꯤ ꯁꯤ problemꯈꯩꯁꯦ ꯄꯨꯡ ꯁꯤꯐꯧ ꯃꯅꯨꯡꯗ ꯄꯨꯂꯞ solve ꯇꯧ ꯅꯣꯏꯃꯤ 3ꯅꯤ ꯃꯤ 8ꯅꯤ ꯁꯨꯃꯥꯏꯅ ꯄꯤꯔꯝꯃꯅꯤ ꯌꯥꯔꯦꯀꯣ ꯄ꯭ꯂꯥꯟ ꯇꯧꯗꯣꯏꯅꯤ ꯃꯤ ꯁꯤ ꯆꯠꯄ ꯑꯗꯨ ꯑꯗꯥ ꯌꯥꯔꯦꯀꯣ ꯏꯟ ꯗꯤꯇꯦꯜꯁꯇꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯀꯣꯟꯅ ꯑꯗꯨꯝ ꯊꯦꯡꯅꯔꯅꯦꯕ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯕ꯭रीꯐ ꯑꯣꯏꯅ ꯈꯪꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯣꯏꯔꯦꯗꯣ ꯌꯥꯔꯦꯀꯣ ꯁꯤꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯏꯟꯇꯔꯚꯤꯌꯨ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯝ ꯈꯪꯒꯗꯕ ꯋꯥꯅꯤ ꯁꯤꯗꯤ ꯍꯧꯖꯤꯛ ꯈꯪꯕꯩ ꯀꯥꯟꯅꯗꯦꯕ ꯁꯤꯗꯤ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯒ꯭ꯔꯨꯞ ꯇꯥꯛꯁ PGT ꯁꯤꯗꯩ ꯀꯩꯗꯧꯔꯅꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯉꯥꯛꯇ ꯍꯧꯔꯛꯑꯅꯤ ꯁꯤꯗꯩꯗꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯂꯁ ꯅꯪꯒꯤ ꯇꯤꯝ ꯋꯥꯔꯛ ꯀꯃꯥꯏꯅ ꯇꯧꯏ how well do you express yourself within a team and how well is your leadership qualities ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯗ ꯍꯥꯏ ꯀꯥꯟꯁꯤꯗ
start there something called starting line am lerni finishing line am lerni mara kwai to obstacle ma'am lai doine ba akoi daram gumba adagi asmai lefam plank asmai fan bench ke ta macha ma'am lai doine ba color scheme khal lai doine ba white red and green blue yellow adu makhal makhal lai ngani white oi ta di pulap theng ba yai red oi ta di kem ta theng ba ya de yare ko adai green gumba blue gumba lai magana mi le pa di ani pochai di thamba ya roi gana rule khal color rule gan lai gane ba color rule distance rule adu ada nang to doji kaino nang oda perak doji uba kai tar foot meter am jang swam ko sangam ne adagi bali edna utup am pirani adagi thauri am pirani plus load adana pirakane ba adu do noi ni pa jang starting line dagi finishing line ro mi noi group te yar mi ke do pull up plan do ba yare adu ne progressive group task do adu bai level 1 2 3 4 adana legane ba yare ko adu mathang mathang pass to to ni adu ne progressive group task sai progressive group task lower matung group obstacle race sai dan to ne snake race sai ju khangne ba hojik to river to da ra di khangte akoi matam ai jat matam de corona lai ni na chi gi thabak sin de to de ba de to pra to ra group obstacle race ka mai to ga kan ji da akoi gi 10 kum dambur gum pula thup konjal ni dana mi ni pan dun to ni pai ni adu ga obstacle ma'am dei dun adu do power lamjin da dun ni group atopam ga atopa mari manga pula konjal ga to da sida mi ani mi ahum minimum da mi ahum de dum pa le ga mi khoi ka da mi rule donga le ga du zumo ere ko madang da half group task sina ka da ka ni no sai group to mi ni pa ya me khalo ne mi ni pa to tangkai ta thoni mari doi mari na ka do toi ba ga progressive group task to group do atu mai na ato obstacle do cross to boy ba ni si sina chama ne ba game khenam na te test to hanjan sun to ba ni group an chaw mo do sum picture koi ba ne ba yar ba ahan mi ni pan to ma mi mari to rani mathang da mi ama mathang kak thar sum yang toi ne ba si ne ba no gtu to do je mathang da lak to jina lecture si de ka do ka ne akoi gi extempore speech khang bran dro literary school gi literary meet ga yob do extempore speech do topic mem tham apa mam to khala ga wa adu matang da haib do adum bai ta lecture to do je tho ne le karam pai khala ni karam adu topic mari gum ba ni topic mari du da gi nang ama khan doi ne ba topic ama prepare for 4 minutes and you have to speak on it for 4 minutes 3 to 4 3 minutes or ma 3 minutes prepare do matam phang de then 3 minutes wangang doi ba adu matang da loi de bu jang bu ja loi de bu jang bu ju ya roi ba dum mara kwa da tat khre da na dum le pa lai ra yam awkward oi ba situation ne ba oi doi ji yara so lecture se bhajana to ga tari confidence lai ta confidence lai ga tari ka do ka ne you have to fill yourself with knowledge yara ko knowledge lai ta wa pangang ba yam na ti si di plus nang na hai topic to adu kai no do dum ni sang ba ai di mi matam du ko na nam ne na wa kai mari le do topic to pang pu sala wa ngang bu chan ya de bu si di yara ko na sa ngang gi topic to kai da no adu khang adu ma du bhajana ngang ga do yara mari sung le da pang amadem kochal amade kochal to ngang bu ya de si di yare mathang da GTO day 2 ai ba ni sin nom da pulap loi thak ni GTO gi mini ni ka shu hok tam ne ba matha individual obstacles ai kai no obstacle ma'am le ram ni sida air force da chala kana kai thauri ka bi adagi monkey crawl adu da ma'am le gra tiger jump Burma bridge kana makal obstacle ma'am le gra ne ba marking le do ne mark cp ba na minute ahum minute ahum mari adam pirani siba manung da mark ya phangam mi du yeng bai wan obstacle cross to ga yare ko mathang da lak to jina command task ka do ne noi group to pull up ka and phamal ani gto na noi ama korani ama kor matung ka do ne gto na do je nang da si obstacle nga sai progressive group task do group do starting line finishing line le do adu da to ni nang mi ani bau di ko ba yani noi group ta gi nang apa mi ani ko ro aduga starting line da finish line nang sai progressive group task to group do adumaina load so som yo lo nang pai po che ge ju lo yo lo plus mi ge ju starting line finishing line bo lo yo lo nang na di command to ko da ba ngasai ge ato progressive group task to kan di ai namu idea am suggest to ni ato pom namu to kan ni myam to ya dana command task da di nang na pura commander ne odu je idea ju nang na puthok ka da ba moi ni dai do adu ka da nang ge idea do follow to no khata gi ne ba yara
ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯣꯏꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯪꯕꯕꯨꯗꯤ ꯌꯥꯏ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝꯕꯗꯨ ꯀꯌꯥ ꯄ꯭ꯔꯤꯐꯔ ꯇꯧꯗꯦ ꯀꯃꯥꯟ ꯇꯥꯛꯁ ꯍꯥꯏꯕꯅꯤꯅ ꯅꯪꯅ ꯀꯃꯥꯟꯗ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯒꯗꯕꯅꯦꯕ ꯌꯥꯔꯅꯤ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ FGT ꯐꯥꯏꯅꯦꯜ ꯒ꯭ꯔꯨꯞ ꯇꯥꯛꯁ ꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯤ GTOꯒꯤ ꯉꯁꯥꯏꯗꯤ ꯇꯧꯔꯛꯏ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯂꯣꯏꯁꯤꯟꯅꯕꯅꯦ ꯐꯥꯏꯅꯦꯜ ꯒ꯭ꯔꯨꯞ ꯇꯥꯛꯁ ꯍꯥꯏꯁꯤꯗꯤ ꯉꯁꯥꯏ GTOꯅ ꯃꯥꯒꯤ GTOꯒꯤ ꯇꯥꯛꯁ ꯃꯌꯥꯝ ꯂꯩꯒꯗ꯭ꯔꯣ PGT ꯑꯗꯨ ꯑꯗꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯤꯝ ꯑꯃꯗ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯅꯪ how well do you perform at teamwork ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦलिꯇꯤ ꯑꯃꯗꯤ ꯁꯥꯒꯠꯈ꯭ꯔꯗꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯣ ꯀꯟꯐꯥꯔꯝ ꯇꯧꯅꯕ ꯀꯩꯗꯧꯔꯛꯀꯅꯤ FGT ꯐꯥꯏꯅꯦꯜ ꯒ꯭ꯔꯨꯞ ꯇꯥꯛꯁ ꯍꯥꯏꯗꯅ ꯄꯤꯔꯛꯀꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯁ꯭ꯇꯥꯔꯇꯤꯡ ꯂꯥꯏꯟ ꯐꯤꯅꯤꯁ ꯂꯥꯏꯟ ꯄꯨꯂꯞ ꯌꯧꯍꯟꯕ ꯁ꯭ꯇꯥꯔꯇꯤꯡ ꯂꯥꯏꯟꯗꯩ ꯐꯤꯅꯤꯁꯤꯡ ꯂꯥꯏꯟꯕꯨ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯂꯥꯛꯇꯣꯏꯁꯤꯅ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯀꯩꯗꯧꯔꯛꯀꯅꯤ ꯅꯪ ꯉꯁꯥꯏ ꯁꯦꯟꯇꯔꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯗꯤꯄ꯭ꯌꯨꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯝꯃꯕꯅꯤ ꯑꯦꯌꯔꯐꯣꯔꯁꯀꯤꯗ ꯆꯠꯂꯒꯅ ꯑꯦꯌꯔ ꯃꯥꯔꯁꯦꯜꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯅꯕꯅꯤ ꯑꯦꯌꯔ ꯃꯥꯔꯁꯦꯜ ꯅꯠꯇ꯭ꯔꯒ ꯚꯥꯏꯁ ꯃꯥꯔꯁꯦꯜ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯕꯅꯦꯕ ꯑꯥꯔꯃꯤꯒꯤꯗ ꯆꯠꯂꯒꯅ ꯂꯦꯐꯇꯅꯦꯟ ꯖꯦꯅꯔꯦꯜ ꯅꯠꯇ꯭ꯔꯒ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯕꯅꯦꯕ ꯑꯗꯨ ꯆꯠꯂꯅꯤ ꯃꯣꯏꯅ ꯑꯦꯔꯥꯎꯟ 50 to 55 ꯍꯥꯏꯗꯤ ꯑꯦꯔꯥꯎꯟ 1 hour ꯃꯨꯛꯀꯤ ꯃꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯗꯣꯏꯅꯤ ꯅꯪꯒꯤ ꯑꯍꯥꯟꯕꯗ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯉꯨꯔꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯉ ꯃꯇꯨꯡ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯏꯁꯥꯁꯦ ꯅꯔꯚꯁ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯏꯪꯊꯅꯕ ꯃꯥ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯕ ꯑꯍꯥꯟꯕ ꯍꯣꯠꯅꯔꯅꯤ ꯅꯁꯥ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯍꯧꯔꯁꯤ ꯍꯥꯏꯔ ꯑꯗꯨꯝ ꯍꯧꯈꯤꯗꯣꯏꯅꯦꯕ ꯌꯥꯔꯦꯀꯣ ꯀꯣꯏꯁꯟꯁꯦ ꯀꯩꯁꯨ ꯂꯨꯕꯗꯤ ꯍꯪꯉꯣꯏꯕ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯁ ꯅꯪꯒꯤ ꯐꯥꯗꯔ ꯃꯥꯗꯔ ꯕꯥꯏꯑꯣꯗꯥꯇꯥ ꯅꯪ 12 ꯂꯣꯏꯔ ꯀꯩ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯉꯥꯛꯇꯅꯦꯕ ꯍꯪꯉꯛꯇꯣꯏꯁꯦ ꯈ꯭ꯋꯥꯏ ꯀꯥꯔꯟ ꯇꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯔꯝ ꯔꯤꯖꯅꯤꯡ ꯑꯦꯕꯤꯂꯤꯇꯤ ꯋꯥꯏ ꯅꯪꯅ ꯑꯦꯅꯤ ꯑꯟꯁꯔ ꯑꯃ ꯈꯨꯝꯃꯤ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅꯅꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯍꯪꯒꯗꯕꯅꯤ ꯁꯣꯏꯗꯕꯤ ꯌꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯨ ꯏꯖ ꯌꯣꯔ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯔꯅꯦ ꯅꯪ ꯃꯃꯤꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯅꯤ ꯀꯔꯤꯒꯤ ꯑꯃ ꯍꯪꯉꯅꯤ ꯀꯔꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯅꯣ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯀꯨꯞꯊꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯂꯁ ꯅꯪꯒꯤ ꯍꯣꯕꯤ ꯑꯃ ꯂꯩꯔꯦ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯒꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯀꯔꯤꯒꯤ ꯑꯣꯏꯔꯤꯅꯣ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯀꯔꯤ ꯇꯧꯋꯤ ꯌꯥꯝ ꯀꯨꯞꯊꯅꯪꯕ ꯍꯥꯏ ꯌꯥꯝ ꯑꯔꯨꯕ ꯀꯣꯏꯁꯟꯗꯤ ꯅꯠꯇꯦꯕ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯪ ꯅꯁꯥꯅ ꯈꯪ ꯇꯧꯕꯗꯣ ꯀꯨꯞꯊꯃꯟꯕꯒꯤ ꯀꯩ ꯍꯥꯏꯁꯤꯔꯥ ꯈꯨꯝꯐꯝ ꯈꯪꯉꯛꯇꯕ ꯍꯥꯏꯗꯣ ꯌꯥꯔꯦꯀꯣ ꯃꯅꯤꯡ ꯃꯥꯡ ꯊꯠꯂ ꯍꯪꯕ ꯀꯣꯏꯁꯟ ꯑꯗꯨꯝꯕꯩ ꯇꯥꯏꯞꯇꯅꯦꯕ ꯍꯪꯉꯛꯇꯣꯏꯁꯦ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨꯗ ꯇꯧꯗꯣꯏꯁꯦ ꯌꯥꯔꯦ ꯑꯗꯒꯤ ꯅꯪ ꯀꯌꯥ ꯌꯥꯝꯅ ꯑꯦꯋꯦꯌꯔ ꯑꯣꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯅꯤ ꯁꯤꯗꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯇꯣꯄꯤꯛ ꯑꯃꯅꯤ ꯄꯨꯊꯣꯔꯛꯑꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯅꯪ ꯁꯤꯒꯤ ꯃꯇꯥꯡ ꯀꯔꯤ ꯍꯪꯉꯦ ꯅꯪ ꯌꯨꯝꯗꯒꯤꯅ ꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯁꯦꯟꯇꯔꯁꯤꯐꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯐꯥꯎꯔꯛꯏ ꯍꯥꯏꯗꯤ GKꯒꯤ ꯁꯤꯝꯄꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯈꯔ ꯑꯃꯨꯛ ꯍꯪꯉꯛꯑꯅꯤ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯣꯏꯔꯦ ꯊꯥꯗꯣꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯦꯁꯁꯦ ꯄꯨꯂꯞ ꯂꯣꯏꯔꯀꯥꯟꯁꯤꯗ ꯅꯪꯁꯤ ꯀꯃꯥꯏꯅ ꯇꯧꯃꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯅꯦ GTOꯅꯦ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨꯋꯔꯅꯦ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ ꯔꯤꯖꯜꯠꯇꯣ ꯑꯗꯨ ꯌꯦꯡꯉꯒ ꯁꯥꯒꯠꯈ꯭ꯔꯅꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ there will be 3 types of candidates recommended ꯍꯥꯏꯕ ꯑꯃ not recommended ꯍꯥꯏꯕ ꯑꯃ border line ꯍꯥꯏꯕ ꯑꯃ ꯑꯍꯨꯝ ꯊꯣꯛꯂꯛꯀꯅꯦꯕ recommended ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯦ ꯈꯜꯂꯁꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯌꯥꯔꯦꯀꯣ not recommended ꯍꯥꯏꯗꯤ ꯈꯜꯂꯔꯣꯏꯁꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ border line ꯍꯥꯏꯕꯁꯤ ꯀꯩ ꯃꯔꯛ ꯋꯥꯏꯗ ꯂꯩꯕꯗꯣ ꯈꯟꯕꯁꯨ ꯌꯥꯕ ꯈꯜꯂꯣꯏꯒꯦꯁꯨ ꯌꯥꯕ ꯃꯔꯛ ꯋꯥꯏ ꯂꯩꯕ ꯍꯥꯏꯗꯣ ꯌꯥꯔꯦꯀꯣ ꯁꯤꯗ border line ꯂꯩꯕ ꯀꯦꯟꯗꯤꯗꯦꯠ ꯀꯩꯁꯦ ꯁꯤꯒꯤꯁꯤ ꯀꯟꯐꯥꯔꯝ ꯇꯥꯅꯕ ꯀꯩꯗꯧꯔꯛꯀꯅꯤ ꯀꯟꯐꯔꯦꯟꯁ ꯍꯥꯏꯗꯅ ꯂꯥꯁ ꯗꯦꯗ ꯇꯧꯗꯣꯏ ꯁꯤꯁꯤꯅꯦꯕ ꯃꯣꯏꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯥꯅꯕꯅꯦꯕ ꯔꯦꯀꯃꯦꯟꯗꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨ ꯅꯣꯠ ꯔꯦꯀꯃꯦꯟꯗꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨ ꯃꯣꯏꯗꯤ ꯀꯣꯏꯁꯟ ꯀꯩꯁꯨ ꯌꯥꯝ ꯍꯪꯉꯔꯣꯏꯕ border line ꯂꯩꯕ ꯀꯥꯡꯕꯨꯁꯤꯗꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯛꯀꯅꯦꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯁꯨ ꯇꯧꯔꯛꯑꯦꯕ border line ꯂꯩꯕ ꯀꯥꯡꯕꯨꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯀꯟꯐꯔꯦꯟꯁ ꯗꯦꯗ ꯀꯨꯏꯅ ꯂꯩꯔꯛꯑꯕ ꯃꯅꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ he is border line ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯪꯅꯩꯑꯕ ꯌꯥꯔꯦꯀꯣ ꯈꯟꯈꯤꯕꯁꯨ ꯌꯥꯎꯏ ꯈꯟꯈꯤꯗꯕꯁꯨ ꯌꯥꯎꯏ ꯑꯗꯣ border line ꯂꯩꯕꯁꯦ ꯑꯌꯥꯝꯕꯅꯗꯤ khꯟꯕ ꯊꯦꯡꯅꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦꯀꯣ so this is what is happening during the 5 days of SSB if you are going for Air Force SSB that is AFSB chat tardi there is something called as a CPSS haidana test amuk chatkaneba CPSS ina kaina hai kansida Air Force da leije ani neba ground duties haiba ma flying branch haiba ma flying branch da chat kai tari CPSS chat ta yaudab sunga yadeba CPSS kaidoga hai kansida you can only appear for once in your lifetime yareko punjida amukte hen yaw yaroba amuktang we fail ograba then you are banned from flying flying sunga yaro CPSS ek fail hoy tare defense ko gabra na commercial pilot hoy gabra sunga yaro ba CPSS tari yara so basically atai army navy moi gidi 5 days interview ni
Air Force kidi 6 days interview hoigitaba yare so this is what is happening in the SSB yare so aina ingi SSB isang su chalo 3 times chalo first one in to FSB Mysore, second one in Dehradun and third one in Allahabad. Ahan bhai the army the chala meba army the Air Force the chaleba Air Force the chala tumjira Air Force ki main Air Force je kaina flying branch to pam ground duties pam bhai na te dana flying branch the chala flying branch the chat kya tari 6/6 eyesight ho gata bhai di anu upaya de plus khwang de na khongpa khogje minimum 90 cm 100 cm 99 100 cm hai ta isam suna admai oi gedam ni sini eyesight chima dum pharak ta le 6/6 oi dre ado darju ahan bai chalab ne kem khang de Dehradun de chala anamu kanjal ore out adagi Air Force pam gi dadana mu army dam ole yare ko army do ole matung da army do ole Allahabad chala screen out ne yare ko aduna if you are going for SSB then do your best in the first time ahan badum chat ko ba repeater take phanga ba ko then ado tika dorani noi di yengchan be hela ne ba competition yang wang ka ne ba plus repeater kambu tika dor kan repeater kambu ngata thingna la ne ba nongon de he ne ATM machine yam nongon de samna ATM 8 10 adwan chat ba mi thingna ka ne ba moi ne experience de ka ne ba yare ko adum thingna pa ne na khan be competition de am thi wang every repeater kambu de di fresher kambu de di nongna la ko ngang tari aduna first time la ko kambu tika dor ka ne moina asoibam dor kan da khangdrim ni khot pa ne ha ga kitang excuse ba thibele yawe ba pibe yawe ba adum excuse pibi ba ta repeater kambu de ya de ba to yare ko so written interview jat kai tika dor ya ha da written phau da interview jat pam de na draw so prepare dor written da phajana phajagra interview do adum pass to tho medical do nang sa gi phibam de le physically fit and mentally fit oita medical adi ko shulai thabang na te de yare ko adum nang written da ju nungai gre interview ju pass tawra medical ju okay ta adu merit ta di adum masantan nu yaujar padan na draw adu ta di adumain tawra nang ada NDA wa gera CDS dai sat kya bra adum lakcha gra ne ba yare so be confident nasana saje kaino do phajana khangjo ba why do I want aina adum hanjan ha do defense experience na mo da di why do I want to join the defense forces or most importantly why do I want to join the army navy or air force aina pam ji kari gino maram do an chi dok jo maram lai tari hona do nang phana hona ja mi ma tok tam to di kan de ba sidi yarba hayeng dum nang na sa na sami number tara kan de di aina pam ji kai gino ma adu to gra ayu shi dum to ge ga na mi ma tok tam di kan de sidi di hayeng interview chal ka da dum khang ka ni sungko yo de hang ka ni why do you want to join the defense forces or why do you want to join Air Force, Army, Navy? Hang kadam ne, mi na hang dikan na sana na hang oba. Build up a solid reason why you want to join the Army, Navy or Air Force. Yarba. Maram dhammo. Maram do dhamma ka din nang sai give up tawni oba. Matang yam yaw ka ne. Mi ahoju 11 12 lora ko 12 lora ko matung da medical chat khiba khara ate atopa best one of the best colleges of India. Adu tamna DU adu da ate to achievement phagi ma'am thingna kane ba moi gi yeno kan nang sa yam thi demotivate oi matang yaw kane ba ha ba adum kan zu kari na nang sa khona ne kane nang kari gi defense pa mu no abdo adu maram do nang do adum carry to la kane ba yar ba if you have a strong enough reason to work then there should be no reason why you should give up yar ba so be confident, follow your dreams and build up a solid reason why you want to join the defense forces. Yarba, she's nay hanging on. Yeah, thank you. Zanaris ki da magda mayam ahu ba am taga fumina se. Zanaris na magi SSB ki matang na marik chumna ba pham mayam ama thamirame. Khoi hauzik session asigi main event hai tare ko likhel takhel mayum unajingai mamang da
ꯑꯩꯈꯣꯏꯁꯦ ꯔꯤꯐ꯭ꯔꯦꯁꯔ ꯂꯥꯏꯠ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯃ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯂꯧꯒꯦ ꯑꯅꯧꯕ ꯃꯤꯁꯨ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝꯅ SSB ꯇꯥꯈ꯭ꯔꯦ ꯃꯦꯠꯁꯦ ꯀꯃꯥꯏꯅ ꯍꯣꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗ ꯐꯝꯃꯤꯁꯤ ꯑꯩꯁꯦ ꯗꯤꯐꯦꯟꯁꯁꯦ ꯅꯨꯡꯁꯤꯖꯩꯅ ꯐꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯗꯤꯐꯦꯟꯁꯇ ꯑꯣꯐꯤꯁꯔꯁꯦ ꯀꯃꯥꯏꯅ ꯑꯣꯏꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯒꯤ ꯇꯦꯟꯇꯛꯅ ꯗꯤꯐꯦꯟꯁ ꯂꯚꯔ ꯀꯣ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁ ꯑꯦꯌꯔ ꯐꯣꯔꯁ ꯑꯥꯔꯃꯤ ꯅꯦꯚꯤꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯤ SSB ꯑꯥꯏꯗꯔ SSB ꯅꯠꯇ꯭ꯔꯒ FSBꯁꯦ ꯈꯟꯗꯕ ꯌꯥꯗꯦꯕ ꯑꯥꯏꯗꯔ ꯑꯦꯌꯔ ꯐꯣꯔꯁ ꯅꯦꯚꯤ ꯑꯥꯔꯃꯤꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯦ ꯈꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯑꯍꯥꯟꯕꯗ ꯒ꯭ꯔꯦꯖꯨꯋꯦꯠꯇꯒꯤ ꯍꯥꯏꯖꯔꯒꯦꯀꯣ ꯁꯤꯗ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯛꯎꯀꯣ ꯒ꯭ꯔꯦꯖꯨꯋꯦꯠꯇ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯊꯥꯕ ꯌꯥꯕꯁꯤ CDS ꯑꯃ ꯂꯩ CDSꯇ OTA ꯂꯩ IMA ꯂꯩ AF Air Force Academy ꯂꯩ CDS ꯊꯥꯔꯒ ꯁꯣꯝ SSB ꯁꯤꯒꯤ ꯀꯩꯅꯣꯁꯤ UPSCꯅ ꯂꯧꯕꯅꯤ UPSCꯅ ꯀꯟꯗꯛ ꯇꯧꯕ ꯑꯦꯛꯖꯥꯝꯅꯤ ꯁꯤꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯅ ꯒ꯭ꯔꯦꯖꯨꯋꯦꯁꯟꯅꯤ ꯈꯜꯂꯕ ꯃꯇꯨꯡꯗ SSB ꯈꯟꯒꯅꯤ Air Force ꯑꯣꯏꯔꯒꯅ FSB ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗꯨ ꯂꯥꯛꯀꯗꯕ ꯑꯗꯨꯒ FCAT ꯍꯥꯏꯅ ꯑꯃꯁꯨ ꯂꯩ FCAT ꯁꯤꯅ Air Force ꯑꯣꯏꯗꯕ ꯃꯦꯟꯂꯤ ꯃꯣꯏꯁꯦ ꯀꯩꯅꯣꯗꯣ ꯑꯣꯏꯒꯜꯂꯤ ꯍꯥꯏꯌꯦ ꯒ꯭ꯔꯥꯎꯟꯒꯤꯗꯣ ꯑꯣꯏꯒꯜꯂꯤ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯐ꯭ꯂꯥꯏꯌꯤꯡꯒꯤꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯈꯔ ꯆꯥꯟꯁ ꯁꯤꯠꯁꯤ ꯌꯥꯝ ꯅꯦꯝꯃꯤ ꯍꯥꯏ FCATꯁꯤꯁꯨ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ FSBꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯐꯪꯒꯗꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯣꯐꯤꯁꯔ ꯂꯦꯚꯦꯜꯒꯤꯅꯤꯀꯣ ꯑꯣꯐꯤꯁꯔ ꯂꯦꯚꯦꯜꯒꯤ ꯑꯗꯨꯝ ꯃꯥꯅ 12 ꯂꯦꯚꯦꯜꯗ ꯆꯪꯒꯦ ꯍꯥꯏꯔꯒꯅ ꯃꯥꯁꯦ NDA ꯈꯟꯕ ꯑꯣꯏꯒꯗꯕ NDAꯁꯤꯁꯨ UPSCꯅ ꯂꯧꯏ ꯈꯜꯂꯕ ꯃꯇꯨꯡꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥ ꯆꯍꯤ 3ꯗ ꯀꯣꯂꯦꯖ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯕꯅꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ 12 ꯂꯣꯏꯔꯒ ꯇꯦꯛꯅꯤꯀꯦꯜ ꯑꯦꯟꯇ꯭ꯔꯤꯅ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ SSB ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ Gꯈꯟꯗꯕ ꯌꯥꯗꯦ ꯈꯔ ꯂꯩꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯪꯉꯁꯨ ꯌꯥꯏ ꯁꯤꯁꯤꯅ ꯆꯥꯎꯔꯥꯛꯄ ꯇꯦꯟꯇꯛꯅ ꯗꯤꯐꯦꯟꯁ ꯑꯣꯐꯤꯁꯔꯗ ꯑꯥꯔꯃꯤ ꯅꯦꯚꯤ ꯑꯦꯌꯔ ꯐꯣꯔꯁꯇ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯈꯩꯁꯦ ꯈꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯇꯔꯚꯤயூꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯇꯐꯦꯁ ꯏꯟꯇꯔꯚꯤயூ ꯁꯔꯚꯤꯁ ꯁꯦꯂꯦꯛꯁꯟ ꯕꯣꯔꯗ ꯁꯤꯒꯤꯁꯤꯅ ꯂꯧꯕꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯣꯏꯒꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯗꯤꯐꯦꯟꯁꯇ ꯑꯗꯒꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯁꯤꯁꯇꯦꯟ कमांडेंट हायरसी UPSCꯅ ꯂꯧꯕ UPSCꯅ ꯂꯧꯕ ꯌꯥꯏ ꯑꯦꯁꯤꯁꯇꯦꯟ कमांडेंट ꯑꯃꯁꯨ ꯂꯩ ꯁꯤꯁꯤꯅ ꯃꯣꯏꯗꯤ SSB ꯌꯥꯎꯗꯦ ꯁꯤꯒꯤ ꯑꯣꯐꯤꯁꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯖꯨअली पैरामिलिट्री फोर्सꯇ ꯑꯣꯏꯒꯜꯂꯤ ꯑꯩꯈꯣꯏꯒꯤ BSF ꯀꯨꯝꯕ CISF ꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯒꯜꯂꯤ ꯑꯗꯨꯗꯁꯨ नतना खितंग नेमदब ऑफिसर हायरगना SSCना लौबा CPO कायना लेरी SI की रैंक लाकदब सिजु SSB याउदे SSB याउबजी सिखतनी को आर्मी नेवी एयर फोर्स की से अतोप ददि यावक्त्रे असिस्टेंट कमांडर सु SSB याउदे SSCना लौबा CPO दा सिसु SI की रैंक नि सिसु याउदे अदुगा SSC CGL लेना मसु लै सिदसु अदुम कोइना इनकम टैक्स ऑफिसर गुम्बा असुमसु ओइरप याबे एक्साइ की ऑफिसर गुम्बा सिसिना ग्रेजुएट लेवल की लेरे मसागे 10+2 लोइबगो ऑफिसर ओइ हाइ तादि 10+2 लोइगा NDA थाबिबो यारे नतगा 10+2 टेक्निकल एंट्री द संगा ओइबो यारे मागी क्राइटेरिया खा लेबने 10+2 टेक्निकल की जी अटेम्प्ट तो अदुदा काइन अदुगा सिजिना ऑफिसर एंट्री नि अदु सिनतबा कोइना डिफेंस अमुक पामजै हाइ तागदि कमाई तौदारे SSCना लौबा GD कायनासु लै सिदसु अदुम संगी बियाय अदुगा मतम की IB की एग्जाम का सुलाई अदुम थाबिबे मासु ग्रेजुएट लेवल नि अदुदा सुनतना खोई मतम की आर्मी की अग्निवीर कायना हुजिति लाखरे को सम टेन्योर खरा लौबा अदु मतम की TA अदुगु मसु संबे रेली कौवी हानदि ग्रुप कमांडो की जु डायरेक्ट एयर फोर्स की स्पेशल फोर्स दु करमी डायरेक्ट कनोदगी सिविलियन दगी अदु हुजिति कौगिद्रे पा अदुदा सुनतना खोइन एयरमैन द संगी हाइ तारसु XY कायना लै अदु हुजिति पा कौबा थिमना गिद्रे असुंगुंबा एंट्री खरा लैरेबो को डिफेंस लवर्स सिंगी हाइ तारे को आइसिदा चिथाननदबा खरा बुदियावम बे बट सुमाइना खरा थमजरगे अदु हौजिकसे निखिल तखेल मयुंगी सेशन से लाक्रेदा रिफ्रेशमेंट मसा अमा लौसी अदुगा नोइसा नरेशना सुंगसा SSB ताक्रे को अदुना नोइना हंगबा याबो क्वेश्चन निखिल द मागी एक्सपीरियंस कॉन्फिडेंस द कमाई तौगी अदिगी day 1 द कमाई तौगी अदिगी
इंटरव्यूदा करी करी क्वेश्चन हंगी खोटकी हैबा मयामदु नत्रगा मागी प्रिपरेशन कमाई तोगी मागी तोंगान स्ट्रेटजी कमाई तोगी हौजिकी हार्ड वर्क खतंग याद्रे स्मार्ट वर्क हैबा म लेबनेबको अदुना अदुगुमा क्वेश्चन मयामदु निखिलदगी हंगो ओके अदुदी मिनिट मंगासी अदुम मयाम रिफ्रेशमेंट ओइना तवरसिको अदुगा निखिलदा सेबनी वेट कंट्रोल तो हमें ये लोग तो है ये वेट से क्या होता है 59 है ओके BMI height weight BMI BMI 22 बोलो मैं 7 जमा में BMI ओके ओके और ये क्या है और 67 इस 15 अंदर तो अदो 59 दो 10% के का बेनो तो है 60 to 64 दो ले दिया है मुझे दिन मादम थाउजेंड में से ओके दुई तारदी ngasigi session sigi kainosu asoba kainosu oiduri bhai tare ko andaki NDA 2024 khallaba return se khallaba matungda for AFSB Varanasi da mase AFSB se clear oire aduga computerized pilot selection system CPSS ki su khalle sir उसकी तो अंतम फेल हो गई थी मुझे था याद है हां हाइदी अदुगी CPSS से once fail होई तारगदी ngasai noi ki sana re thaju hai du pilot hai ba pilot se adum mangdara su yare na sisuma se khalle adu ma huji medical gi marks to ko medical marks to ni aduga merit list la ni koina su khogi site gi su adu su dum khalakani hena thajai aduna noina hangba ya question se kamaina preparation SSB वगैरह हंबे आप yes kamaina preparation taugi फ्रेश नहीं भाई बम ngawri yes mani het thengda anga boka tha bhai aduna hangba yaba hangoro kamai mane preparation kamai togi adigi mayam su oi thanai ni ko adu kamai na preparation togi no adi magi oiba style adilek pa gi technique aduga aina sungan simplify togi bada Mes ka GAT section da haina da ba khalai dana adugi balance na kamai pui adugu mamayam du the stage is yours I tare ko hangba mo question hang da ba yar ko okay Nikhil the stage is yours Thank you. Good afternoon. Ahambada Pai Academy da laiba Sir Pari, Sir Shivraj, aduga Sir Naresu aina tarana harau phongdocari moi myam gi matengna aina ngasi exam je pass tau ngamjabani. Ahambada aigi intro macha amta taujage. Aigi ming Nikhil Takhel mayum yumna Khurai Puthiba lekai dagini. Aduga aigi schooling jina being I class 5 bukti Sacred Heart Higher Secondary School Porampata taujare adu 6 tagina 12 ta Sainik School Imphal lagi taujare ai return di third show attempt ne ahan ba ni dudi ai jo khang phagi adom thage ni namre adom aduga ahum show attempt jina ngamna hona gi ni aina kai dagi horakhi ge haiba matamda April ki NDA thabada aina maths yam nungai gi de aduga CUT thabada physics ka chemistry ga jaina yamna haidi aina tawwe khan gi do tawwa ngamdaba adu aina wakhallon dam laki aina college tamaju physics ta tamge khalame adu physics tamaga aigi knowledge su kemte yaude college ta tamuraga aina heidoi je kaino na isa la smai khalaki adu aina drop loge na lawthoki lawe aduga sida Pai Academy ai 12 ki school da akhoi coaching taweba aduda Guardians Academy kawe adu moi ju phara tae adubu matam no short oi haidi irang ju leibani na 1 month khata phangiba aduda tawraga tawwa akhoi gi class tagi written ni manga di attempt kaino tawe pass tawe aduga SSB clear tawda ani aduga medical in oiraga merit ta yarpoda amatang changi aduga hantak 153 da ju akhoi imanaba akhoi school mate batchmate ama changi aduga 154 dana hoji akhoi school gi mi tra mari khanbada SSB clear je mi manga di sure oiba yamna ai gi experience
ꯁꯤꯒꯤ ꯄꯥꯏ ꯑꯦꯀꯥꯗꯃꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯩ ꯂꯥꯛꯄꯁꯦ ꯏꯃꯥꯟꯅꯕ ꯊꯣꯃꯁꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇꯒꯤ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯍꯧꯒꯠꯂꯒ ꯃꯥꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯊꯨꯝꯗꯣꯏꯅꯦ ꯃꯥꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯃꯅꯥꯛꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯃꯥꯡꯗ ꯋꯥꯇꯔ ꯄꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯃꯈꯣꯡꯁꯦ ꯍꯥꯝꯇꯣꯛꯑ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯅꯔꯒ ꯑꯗꯒꯤ ꯌꯥꯝ ꯇꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯈꯤ ꯏꯁꯥ ꯆꯠꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅോ ꯉꯁꯤꯗꯤ ꯇꯨꯝꯊꯣꯛꯑꯒꯦ ꯈꯜꯂꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯤ ꯑꯗꯨꯗ ꯊꯣꯃꯥꯁꯤꯅ ꯀꯣꯜ ꯇꯧꯁꯜꯂꯛꯇꯣꯏꯅꯤ ꯍꯧꯒꯠꯃꯤꯟꯅꯔ ꯄꯨꯂꯞ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯥ ꯏꯊꯟꯗ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯤ ꯍꯥꯏꯗꯤ ꯇꯜꯂꯛꯄ ꯍꯣꯠꯅꯅꯤꯡꯗꯕ ꯃꯇꯝꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯅꯣꯡ ꯅꯤꯅꯤ ꯉꯥꯎꯊꯣꯛꯑꯁꯨ ꯂꯥꯡꯊꯣꯛꯑꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈꯤ ꯏꯁꯥꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯦꯠꯁ ꯔꯣꯝꯗ ꯍꯣꯠꯅꯔꯁꯨ GAT ꯁꯦꯛꯁꯟꯁꯤꯗꯤ ꯀꯧꯕꯤꯗꯕꯤ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯕꯦꯠꯁꯃꯦꯠ ꯑꯃ ꯊꯦꯡꯅꯈꯤ ꯃꯣꯛ ꯇꯦꯁ ꯊꯥꯃꯤꯟꯅꯕ ꯃꯥꯁꯦ ꯃꯦꯠꯁꯇꯤ ꯌꯥꯝ ꯂꯤꯡꯉꯦꯕ ꯃꯦꯠꯁꯇ 100+ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯒ GATꯁꯦ ꯌꯥꯝ ꯅꯦꯝꯕ 100 ꯃꯨꯛꯇꯪ ꯐꯪꯕ ꯑꯗꯨꯗꯒꯤ ꯑꯣꯏꯈꯤꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ GATꯁꯨ ꯌꯥꯝ ꯂꯨꯏ GATꯗ ꯌꯥꯝꯗ꯭ꯔꯕꯗ 300 ꯃꯌꯥ ꯐꯪꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯃꯦꯠꯁꯇ 75 ꯃꯨꯛ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯣꯛ ꯇꯦꯁꯇ ꯃꯥꯔꯛ ꯀꯌꯥ ꯐꯪꯒꯦ ꯃꯣꯛ ꯇꯦꯁꯇ ꯃꯣꯛ ꯇꯦꯁ ꯑꯃꯇꯪ ꯊꯥꯒꯤ ꯁꯤꯗ ꯃꯣꯛ ꯇꯦꯁ ꯂꯥꯁꯀꯤꯗꯨꯗ ꯑꯩ ꯃꯦꯠꯁꯇ 125 ꯑꯗꯨꯃꯥꯏꯅ ꯐꯪꯈꯤ GATꯗꯅ 250 ꯑꯗꯨꯃꯥꯏꯅ ꯐꯪꯈꯤ ꯃꯥꯜꯂꯦ GAT ꯑꯩ ꯔꯤꯚꯤꯖꯟ ꯆꯠꯍꯧꯗꯕ GAT ꯌꯥꯝ ꯆꯥꯎꯕ ꯁꯤꯂꯦꯕꯁꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯅ ꯍꯩꯅꯖꯕ ꯇꯣꯄꯤꯛꯇꯣ ꯑꯗꯨ ꯈꯛꯇꯗ ꯄꯥꯏꯕꯤꯌꯣ ꯍꯥꯏꯗꯤ ꯁꯕꯖꯦꯛꯇꯣ ꯑꯩ ꯁꯔ ꯅꯔꯦꯁꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯕꯦꯁꯇ ꯃꯥꯅ ꯀꯩꯅꯣ ꯍꯤꯁꯇ꯭ꯔꯤꯁꯦ ꯐꯖꯅ ꯇꯥꯛꯄꯤ ꯑꯗꯣ ꯑꯩꯗꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯥꯟꯅꯗꯩꯁꯨ ꯍꯩꯔꯛꯇꯕꯅꯤ ꯑꯩꯗꯤ ꯁꯨꯄꯥꯏ ꯄꯥꯏꯗꯦꯕ ꯁꯔ ꯅꯔꯦꯁꯅ ꯍꯤꯁꯇ꯭ꯔꯤ ꯇꯥꯛꯏꯉꯥꯏ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯑꯒ ꯐꯤꯖꯤꯛꯁ ꯈꯔ ꯄꯥ ꯀꯦꯃꯦꯁꯇ꯭ꯔꯤ ꯈꯔ ꯄꯥ ꯑꯗꯨꯝ ꯁꯔ ꯅꯔꯦꯁꯅ ꯍꯪꯉꯤ ꯅꯪ ꯄꯥꯔꯣꯏꯗ꯭ꯔꯅ ꯑꯩ ꯁꯔ ꯑꯩ ꯀꯩꯅꯣ ꯍꯤꯁꯇ꯭ꯔꯤꯗꯤ ꯊꯥꯗꯣꯛꯑꯦ ꯒꯤꯞ ꯑꯞ ꯇꯧꯔꯦ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯐꯨꯒꯠꯂꯒꯦ ꯑꯗꯨꯝ ꯍꯥꯏ ꯁꯔ ꯁꯤꯕ꯭ꯔꯥ ꯁꯔ ꯁꯣꯏꯔꯅꯤ ꯑꯗꯒꯤ ꯖꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛ ꯁꯔ ꯃꯃꯤꯡ ꯀꯣ ꯁꯔ ꯔꯣꯍꯤꯠꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯦ ꯁꯔ ꯔꯣꯍꯤꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥ ꯑꯃꯅꯤ ꯐꯖ ꯇꯥꯛꯄꯤ ꯁꯔ ꯅꯔꯦꯁꯀꯤ ꯀꯩꯅꯣ ꯁꯥꯏꯟꯁꯁꯨ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯋꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯏꯪꯂꯤꯁ ꯈ꯭ꯋꯥꯏ ꯃꯔꯨ ꯏꯪꯂꯤꯁ ꯁꯣꯜꯂꯗꯤ ꯌꯥꯗꯦ GATꯁꯦ ꯏꯪꯂꯤꯁꯇꯅ ꯑꯅꯝꯕ ꯃꯥꯔꯛ ꯐꯨꯒꯠꯅꯩ ꯃꯤꯁꯦ ꯍꯥꯏ ꯏꯪꯂꯤꯁꯇ ꯅꯪ ꯌꯥꯝ ꯂꯤꯡꯉꯕꯗꯤ ꯃꯥꯔꯛ 200ꯇ 160 ꯃꯨꯛ ꯐꯨꯒꯠ ꯉꯝꯃꯗꯤ ꯑꯗꯨꯝ ꯌꯥꯔꯦꯕ ꯁꯥꯏꯟꯁꯇ 100-150 ꯃꯨꯛꯇꯪ ꯂꯧꯈꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯏꯪꯂꯤꯁꯇ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯟꯗꯛ ꯄꯦꯄꯔꯗ SSBꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯀꯣꯆꯤꯡ ꯁ꯭ꯀꯨꯜꯗ ꯀꯧꯈꯠꯂꯛꯑꯦ ꯑꯗꯨꯒ ꯒꯥꯔꯗꯤꯌꯟꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯗꯤ ꯃꯔꯤ ꯂꯩꯅꯩꯌꯦꯕ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯀꯧꯔ ꯃꯥꯅ ꯀꯣꯆꯤꯡ ꯄꯤꯕꯤꯌꯦ ꯑꯗꯨꯗ SSBꯁꯨ ꯑꯩ ꯁ꯭ꯀꯨꯜꯗ ꯅꯨꯃꯤꯠ 35 ꯂꯩꯔꯒ ꯒꯥꯔꯗꯤꯌꯟꯁ ꯑꯦꯀꯥꯗꯃꯤꯗ ꯇꯧꯔꯒ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ CDS ꯊꯥꯕ FPETꯊꯥꯕ ꯐꯅꯌꯥꯝ ꯊꯦꯡꯅꯔꯦ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗꯒꯤ ꯖꯨꯅꯤꯌꯔ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯃꯤꯟꯅꯩ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯗꯦꯜꯂꯤꯗ ꯂꯔꯟ ꯋꯤꯠ ꯁꯨꯃꯤꯠꯅ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯎꯕꯅꯦ ꯐꯖꯅ ꯇꯥꯏ ꯑꯅꯤꯃꯛ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯅꯣꯏꯅ ꯀꯣꯆꯤꯡꯁꯦ ꯌꯥꯎꯕ ꯃꯇꯝꯗ ꯇꯥꯗꯤ ꯂꯣꯏ ꯇꯥꯁꯜꯂꯣ ꯑꯗꯨ ꯅꯉꯣꯟꯗ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯗꯤ ꯂꯧꯁꯜꯂꯨꯅꯨ ꯅꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯅꯦꯂꯤꯇꯤꯗꯣ ꯃꯥꯡꯍꯟꯒꯅꯨ ꯐꯦꯛ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃ ꯁꯥꯒꯅꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯇꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯑꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯕꯒꯤ ꯂꯧꯁꯟꯗꯕ ꯃꯇꯥꯡ ꯑꯗꯩ ꯃꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝ ꯇꯧ ꯋꯥꯔꯤ PPTT ꯒꯥꯏ ꯋꯥꯔꯤ 23 ꯄꯨꯡ ꯃꯤꯅꯤꯠ 4 ꯇꯧꯔꯒ ꯑꯗꯨꯝ ꯏꯗꯣꯅꯦ ꯂꯦꯞꯇꯕꯤ ꯈꯨꯠꯀ ꯆꯣꯛꯊꯕ ꯃꯇꯥꯡꯒ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯃꯣꯏꯅꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯅꯣꯏ ꯋꯥꯔꯤꯗꯣ ꯑꯦꯛꯁꯟ ꯌꯥꯝ ꯌꯥꯎꯒꯗꯕꯅꯦ ꯑꯩꯗꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯇꯧꯈꯤꯗꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯋꯥꯔꯤꯁꯦ ꯁꯥꯖꯟꯕ ꯃꯇꯝꯗ ꯐꯦꯛ ꯑꯣꯟꯈꯤꯌꯦ ꯋꯥꯔꯤꯁꯦ ꯏꯁꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗꯣ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀꯩꯁꯨ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯌꯥꯝ ꯀꯟꯅ ꯇꯧꯈꯤꯗꯦ ꯈꯕꯔꯒꯨꯝꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯄꯥꯏ ꯈꯕꯔ ꯄꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯅꯪ GD ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕꯗ ꯑꯣꯏꯔꯁꯨ ꯂꯦꯛꯆꯔꯦꯠ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯈꯕꯔꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯌꯥꯝ ꯍꯪꯉꯦꯕ ꯈꯕꯔꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯄꯥꯕ ꯇꯥꯕꯅꯤ ꯇꯟꯁꯨ ꯌꯥꯝ ꯇꯟꯕꯅꯦ ꯈꯕꯔ ꯀꯩꯅꯣ ꯆꯦꯅꯥ ꯃꯌꯥꯝꯗꯣ ꯀꯔꯝꯕ ꯄꯥꯗꯣꯏꯅꯣ ꯈꯪꯗꯕꯅꯤ ꯑꯗꯣ ꯏꯗꯤꯇꯣꯔꯤꯌꯦꯜ ꯁꯦꯛꯁꯟ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯗꯣ ꯐꯖꯅ ꯄꯥꯕꯤꯕ ꯑꯗꯨ ꯄꯥꯕꯗ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯕꯅꯦꯕ ꯀꯩ ꯊꯣꯛꯏꯒꯦ ꯈꯣꯠꯂꯤꯒꯦꯁꯦ ꯈꯪꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗ ꯌꯥꯎꯔꯤꯁꯦ
ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯏꯒꯤ ꯏꯗꯤꯇꯔꯅ ꯃꯥꯒꯤ ꯃꯣꯠꯇꯣ ꯐꯣꯡꯗꯣꯛꯄꯅꯦꯕ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯠꯁꯦ ꯃꯌꯥꯝꯒꯤ ꯃꯣꯠꯁꯦ ꯀꯩ ꯂꯩꯒꯦ ꯑꯗꯨ ꯑꯗꯥ ꯃꯤꯒꯤ ꯃꯣꯠꯁꯤꯅꯦ ꯃꯣꯏꯅ ꯏꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯀꯥꯟꯅꯩ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯒꯤ SSB ꯆꯠꯄꯗ ꯃꯤꯁꯦ ꯃꯈꯟ ꯃꯈꯟ ꯊꯦꯡꯅꯈꯤ ꯅꯣꯔꯠ ꯏꯁꯀꯤꯗꯤ ꯏꯊꯟꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯤꯃꯥꯆꯜꯗꯒꯤ ꯊꯦꯡꯅꯩ ꯔꯥꯖꯁꯊꯥꯟꯗꯒꯤ ꯊꯦꯡꯅꯩ ꯀꯦꯔꯂꯥ ꯀꯔꯅꯥꯇꯀꯥ UP ꯑꯗꯨꯝ ꯂꯣꯏ ꯁꯨꯅ ꯊꯦꯡꯅꯩꯕ ꯃꯤꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤꯟꯕ ꯑꯩꯒꯤ SSBꯁꯦ ꯄꯨꯔꯥ ꯏꯁꯥꯗ ꯂꯩꯔꯦ ꯀꯣꯟꯐꯤꯗꯦꯟꯁꯇ ꯂꯩꯔꯦ ꯑꯗꯨ ꯏꯒꯣꯗꯤ ꯎꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤꯗꯤ ꯏꯒꯣꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ SSB ꯃꯇꯝꯁꯤꯗ ꯏꯒꯣꯁꯦ ꯂꯣꯠꯁꯤꯟꯕ ꯂꯣꯏꯔꯒ ꯎꯠꯄꯗꯤ ꯌꯥꯏ ꯃꯌꯥꯝ ꯃꯆꯥꯅ ꯅꯣꯏ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯅꯪꯁꯦ ꯄ꯭ꯔꯣꯚꯣꯛ ꯇꯧꯅꯕ ꯌꯥꯝ ꯇꯧꯔꯛꯀꯅꯤ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯅꯤ ꯃꯣꯏꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯒꯣ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯏꯒꯣꯁꯦ ꯑꯗꯨꯝ ꯂꯣꯠꯁꯤꯟꯕꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯛꯁꯟ ꯑꯣꯏꯅ ꯎꯠꯄ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯌꯥꯝ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯄꯨꯔꯥ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯅ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏ ꯇꯧꯔꯛꯄ ꯃꯤ ꯂꯩ ꯄ꯭ꯂꯥꯟꯒꯁꯦ ꯌꯥꯝ ꯁꯤꯟꯅꯩ ꯍꯥꯏꯗꯤ GDꯁꯤꯗ ꯍꯌꯦꯡ GDꯅꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯗꯣꯏꯅꯦꯕ ꯒ꯭ꯔꯨꯞꯇ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯁꯤꯟꯗꯣꯏꯅꯦꯕ ꯃꯤ ꯑꯃꯅ ꯆꯥꯟꯁ ꯑꯃ ꯄꯤꯅꯁꯦ ꯃꯤ ꯂꯣꯏꯅ ꯋꯥ ꯉꯥꯡꯅꯕ ꯑꯗ ꯃꯤ ꯁꯨꯃꯥꯏ ꯇꯧꯕ ꯈꯣꯠꯄꯒ ꯄꯨꯔꯥ ꯍꯥꯏꯅꯗꯣꯏꯅꯦ ꯑꯗꯣ ꯒ꯭ꯔꯥꯎꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯃꯥꯅ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯔꯁꯨ ꯈꯟꯗꯦꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯗꯣꯃꯤꯅꯦꯟ ꯇꯧꯔ ꯂꯩꯕꯁꯨ ꯌꯥꯗꯦꯕ ꯋꯥ ꯉꯥꯡꯕꯁꯦ ꯆꯥꯟꯁ ꯃꯤꯉꯣꯟꯗꯁꯨ ꯄꯤꯌꯣ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯕꯁꯇꯦꯀꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯆꯦꯟꯕ ꯈꯣꯠꯄ ꯑꯗꯣ ꯑꯦꯌꯔꯐꯣꯔꯁꯀꯤꯅ ꯈ꯭ꯋꯥꯏ ꯁꯥꯊꯤꯁꯦ ꯐꯥꯔꯁ ꯗꯦꯁꯦ ꯌꯥꯝ ꯋꯥꯕ ꯅꯨꯃꯤꯠ ꯑꯣꯏꯌꯦꯕ ꯀꯩꯅꯣꯒꯤꯗꯗꯤ ꯑꯍꯥꯟꯕꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯥꯔꯃꯤꯒ ꯅꯦꯚꯤꯒꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯇꯦꯁꯁꯦ ꯄꯨꯡ 2.5ꯅꯦꯕ ꯁꯤꯁꯦ ꯁꯦꯀꯦꯟ ꯗꯦꯗ ꯇꯧꯋꯦꯕ ꯑꯗꯨ ꯑꯦꯌꯔꯐꯣꯔꯁꯀꯤꯗꯤ ꯅꯨꯡꯗꯥꯡꯗ ꯇꯧꯋꯦꯕ ꯍꯦꯛ ꯐꯥꯔꯁ ꯗꯦꯁꯤꯗ ꯐꯥꯔꯁ ꯗꯦ ꯆꯪꯉꯅꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯅꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯦꯄꯔ ꯋꯥꯔꯛ ꯁꯥꯏꯟ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯅꯤ ꯄꯨꯡ 2 ꯒꯦꯞ ꯄꯤꯔꯅꯤ ꯑꯗꯨꯒ ꯄꯨꯡ 3ꯇꯒꯤꯅ 9:30 ꯃꯥꯄꯟꯃꯨꯛ ꯇꯧꯋꯦꯕ ꯑꯗꯨ ꯀꯩꯅꯣ ꯁꯥꯏꯀꯣꯂꯣꯖꯤꯗꯤ ꯌꯥꯝ ꯋꯥꯕ ꯑꯣꯏ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔꯁꯨ ꯌꯥꯝ ꯂꯩꯕ ꯃꯇꯝꯅꯦ ꯍꯥꯏꯗꯤ ꯋꯥꯔꯗ ꯑꯃꯁꯦ ꯎꯔꯒ ꯁꯦꯀꯦꯟ 35ꯗ ꯁꯦꯟꯇꯦꯟꯁ ꯑꯃ ꯁꯦꯝꯃꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯏꯑꯦꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣ SRT ꯁꯤꯆꯨꯋꯦꯁꯟ ꯔꯤꯑꯦꯛꯁꯟ ꯇꯦꯁ 60 ꯁꯤꯆꯨꯋꯦꯁꯟꯁꯦ ꯄꯥꯗꯣꯏꯅꯤ 30 ꯃꯤꯅꯤꯠꯇ ꯂꯣꯏꯅꯃꯛ ꯇꯧꯗꯣꯏꯅꯤ ꯂꯣꯏꯅꯃꯛꯇꯤ ꯇꯧꯕ ꯉꯝꯅꯗꯦ ꯑꯩ ꯑꯔꯥꯎꯟ 50ꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯌꯥꯝꯃꯦ 50 ꯍꯥꯏꯁꯦ ꯃꯤ ꯑꯗꯨꯝ 35 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯩꯌꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯥꯏꯃꯤꯡꯗ ꯂꯣꯏ ꯂꯩꯔꯦ ꯀꯩꯅꯣ ꯁꯥꯏꯀꯣꯂꯣꯖꯤꯒꯤꯗꯤ ꯑꯗꯨꯒ ꯃꯣꯏꯅ ꯌꯦꯡꯉꯤꯁꯦ ꯅꯉꯣꯟꯗ ꯄ꯭ꯔꯦꯁꯔꯁꯦ ꯄꯤꯁꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ꯭ꯔꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯁꯔ ꯀꯩꯅꯣꯅꯁꯨ ꯅꯔꯦꯁꯅꯁꯨ ꯍꯥꯏꯈꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯅꯦ GTOꯅꯦ ꯑꯗꯨ ꯏꯟꯇꯔꯚꯤꯌꯨꯅ ꯅꯪꯁꯦ ꯀꯔꯝꯕ ꯄꯔꯁꯅꯦꯂꯤꯇꯤꯅꯦ ꯑꯃꯃꯝ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯍꯨꯝꯁꯦ ꯆꯥꯟꯅꯍꯟꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯋꯥꯔꯤ ꯏꯕ ꯃꯇꯝꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝ ꯇꯧꯔꯗꯤ ꯅꯪꯒꯤ ꯐꯦꯛ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯏꯟꯇꯔꯚꯤꯌꯨꯗꯗꯤ ꯅꯪꯁꯦ ꯑꯁꯦꯡꯕ ꯎꯠꯇꯕ ꯌꯥꯗꯕꯅꯤ나 ꯅꯪꯅ ꯆꯤꯟ ꯊꯤꯔꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯒꯅꯤ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯃꯣꯏ ꯐꯖꯅ ट्रेन ꯇꯧꯔꯛꯑꯃꯤꯅꯤ ꯅꯪꯅ ꯀꯩꯅꯣꯝꯃ ꯍꯥꯏꯖꯜꯂꯤꯅꯦ ꯈꯣꯠꯂꯤꯅꯦ ꯁꯥꯒꯠꯂꯤꯅꯦ ꯋꯥꯔꯤ ꯁꯥꯒꯠꯄꯅꯦꯁꯦ ꯃꯣꯏꯅ ꯌꯥꯝ ꯂꯥꯏ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯎꯟꯗ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯤ ꯄꯨꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯑꯗꯨ ꯑꯍꯨꯝꯁꯦ ꯆꯥꯟꯅꯔꯀꯥꯟꯗꯅꯦꯕ ꯅꯪ ꯈꯜꯂꯦ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯁꯨ ꯃꯅꯨꯡꯒꯤ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯈꯪꯗꯦ ꯀꯩꯅꯣꯅ ꯃꯣꯏ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯅꯣꯏ ꯁꯦꯅꯤꯌꯔꯅ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ SSBꯗ ꯁꯤ ꯇꯧꯔꯗꯤ ꯈꯟꯅꯤ ꯈꯣꯠꯅꯤ ꯍꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯣꯏ ꯃꯅꯨꯡ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯦ SSB ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯅꯣꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯗꯤ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯑꯩ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯑꯩꯗꯤ ꯔꯤꯇꯟꯒꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯦ ꯀꯩꯅꯣꯒꯤ ꯅꯤꯈꯤꯜꯅ ꯁꯤꯗ ꯇꯝꯃꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯩ ꯔꯦꯗꯤꯁꯟ ꯀꯧꯔꯤꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯗꯜꯗ ꯅꯤꯈꯤꯜꯒꯤ ꯀꯣꯏꯁꯟ ꯍꯪꯉꯤ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯪꯉꯤ ꯑꯗꯨꯃꯥꯏꯅ ꯅꯣꯗꯜꯒ ꯑꯗꯨ ꯀꯃꯥꯏꯅ SSB ꯆꯪꯗꯣꯏꯅꯣ ꯅꯣꯏꯗ ꯐꯥꯎꯔꯝꯒꯅꯦꯕ ꯅꯣꯏꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯕꯅꯤꯅ ꯅꯣꯏꯗ ꯆꯪꯉꯝꯅꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯋꯥꯔꯤꯁꯨ ꯑꯩ ꯀꯣꯏꯁꯟ ꯃꯌꯥꯝ ꯊꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯕ꯭ꯔꯣꯅ ꯃꯦꯠꯁꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯒꯤ ꯃꯥꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯦꯠꯁꯁꯦ ꯑꯍꯥꯟꯕꯗꯗꯤ ꯊꯥ 2 ꯃꯨꯛꯁꯦ ꯊꯥ 1.5 ꯃꯨꯛꯇꯤ ꯁꯔ ꯄꯥꯔꯤꯅ ꯇꯥꯛꯄ ꯃꯦꯠꯁꯁꯦ ꯑꯗꯨꯝ ꯍꯣꯠꯂꯝꯃꯦ
ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯃ ꯗꯤꯁꯥꯒꯤ ꯀꯣꯏꯁꯟ ꯕꯦꯡ ꯑꯃ ꯂꯩꯗꯣ ꯑꯗꯨ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯗꯨ ꯍꯣꯠꯄꯗꯣ ꯁꯔ ꯄꯥꯔꯤꯅ ꯇꯥꯛꯄ ꯑꯗꯨꯝ ꯍꯣꯝꯋꯥꯔꯛꯁꯨ ꯑꯗꯨꯝ ꯄꯤꯕꯅꯦ ꯃꯥꯅ ꯍꯣꯠꯂꯣꯅ ꯇꯦꯁꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯗꯨꯝ ꯑꯗꯨ ꯀꯥꯟꯅꯩ ꯗꯤꯁꯥꯒꯤꯗꯣ ꯁꯔ ꯄꯥꯔꯤꯅ ꯇꯥꯛꯄ ꯑꯗꯨꯗꯒꯤ ꯅꯪꯅ ꯍꯥꯏꯗꯤ ꯁꯔ ꯄꯥꯔꯤꯅ ꯅꯁꯥꯅ ꯆꯥꯟꯅꯗꯕ ꯆꯦꯞꯇꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯔ ꯄꯥꯔꯤꯅ ꯀꯥꯜꯀꯨꯂꯁ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯀꯥꯜꯀꯨꯂꯁꯁꯦ ꯍꯩꯅꯗꯦ 12ꯇꯒꯤꯁꯨ ꯍꯩꯅꯔꯛꯇꯦ ꯑꯗꯨꯅ ꯑꯩ ꯀꯥꯜꯀꯨꯂꯁ ꯄꯥꯏꯈꯤꯗꯦ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯐ꯭ꯔꯤ ꯕꯦꯠꯁ ꯌꯥꯝ ꯇꯧꯕꯅꯦꯕ ꯂꯔꯟ ꯋꯤꯠ ꯁꯨꯃꯤꯇꯤꯁꯨ ꯇꯧꯕꯅꯤ ꯐꯤꯖꯤꯛꯁ ꯋꯥꯂꯥ ꯗꯤꯐꯦꯟꯁ ꯋꯥꯂꯥ ꯑꯄ꯭ꯔꯤꯠ ꯆꯧꯗ꯭ꯔꯤ ꯀꯌꯥ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯦꯠꯁꯦ ꯃꯣꯏ ꯃꯌꯥꯡ ꯐꯖꯅ ꯑꯗꯨꯝ ꯁꯣꯔꯠ ꯇ꯭ꯔꯤꯛꯁꯇꯣ ꯑꯗꯨꯝ ꯇꯥꯛꯄꯅꯦꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯍꯩꯅꯕ ꯆꯦꯞꯇꯔ 5-6ꯁꯦ ꯐꯖꯅ ꯇꯆ ꯍꯥꯏꯗꯤ ꯐꯣꯔꯃꯨꯂꯥꯒꯨꯝꯕ ꯐꯖꯅ ꯅꯪ ꯐꯤꯡꯒꯔ ꯇꯤꯞꯁꯇ ꯊꯝꯕ ꯈꯣꯠꯄ ꯑꯗꯨ ꯆꯦꯞꯇꯔꯗꯒꯤ ꯂꯥꯛꯄ ꯀꯣꯏꯁꯟꯁꯦ ꯅꯪꯅ ꯉꯝꯒꯗꯕꯅꯦꯕ ꯋꯥꯎꯔꯤ ꯆꯦꯞꯇꯔꯁꯦ ꯋꯥꯎꯔꯤ ꯈꯪꯉꯗꯤ ꯅꯪꯅ ꯀꯣꯏꯁꯟꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯐꯣꯔꯃꯨꯂꯥ ꯄꯥꯅꯤꯁꯨ ꯈꯪꯉꯔꯣꯏ ꯍꯥꯏꯗꯤ ꯀꯣꯛꯇꯗꯤ ꯍꯩꯅꯤ ꯌꯦꯡꯕꯗꯗꯤ ꯍꯩꯅꯤ ꯈꯜꯂ ꯍꯣꯠꯂꯛꯄꯗ ꯇꯥꯔꯛꯇꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝꯅ ꯅꯉꯣꯟꯗ プレッシャー ꯂꯥꯛꯄꯅꯦꯕ ꯑꯗꯨꯃꯗꯤ ꯇꯧꯕꯤꯔꯨꯔꯅꯨ ꯊꯦꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯊꯦꯡꯕꯤꯗꯕ ꯊꯥꯗꯣꯛꯄ ꯅꯁꯥꯅ ꯅꯪꯅ ꯉꯝꯅꯤ ꯈꯪꯕ ꯆꯦꯞꯇꯔ 5-6 ꯅꯪꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯩꯒꯗꯕ ꯑꯗꯨꯒ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯐꯖꯅ ꯍꯩꯕ ꯑꯗꯨꯒ ꯀꯩꯅꯣꯒ ꯇ꯭ꯔꯤꯒꯣꯒ ꯏꯟꯚꯔꯁꯀ ꯁꯤ ꯑꯍꯨꯝꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯀꯣꯏꯁꯟ ꯌꯥꯝ ꯆꯥꯎ ꯂꯥꯛꯄꯅꯦꯕ ꯅꯪꯅ ꯀꯥꯜꯀꯨꯂꯁ ꯍꯩꯅꯔꯗꯤ ꯀꯥꯜꯀꯨꯂꯁꯁꯨ ꯃꯥꯔꯛ ꯆꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯑꯦ ꯍꯥꯏ ꯁꯔ ꯄꯥꯔꯤꯅ ꯇꯧꯔꯤꯁꯦ ꯃꯇꯝꯁꯨ ꯇꯦꯟꯕꯅꯤꯅ ꯁꯔ ꯄꯥꯔꯤꯅ ꯇꯧꯔꯤꯁꯦ ꯀꯣꯏꯁꯟ ꯆꯥꯎ ꯂꯥꯛꯄ ꯆꯦꯞꯇꯔꯒ ꯃꯆꯥ ꯑꯃꯅꯤꯒ ꯑꯗꯨꯝ ꯄꯥꯁ ꯇꯧꯕ ꯌꯥꯅꯕ ꯇꯥꯛꯂꯛꯀꯅꯤꯕ ꯑꯗꯣ ꯅꯪꯅ ꯍꯩꯅꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨ ꯄꯥꯏꯕꯤꯔꯨꯔꯅꯨ ꯑꯇꯣꯞꯄ ꯅꯪꯅ ꯉꯝꯒꯗꯕ ꯔꯣꯝꯗ ꯑꯣꯏꯅ ꯍꯣꯠꯅꯧꯑꯣꯕ ꯃꯇꯝꯗꯣ ꯃꯥꯡꯍꯟꯗꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨꯒ ꯊꯥ ꯑꯃꯇ ꯉꯥꯏꯔꯀꯥꯟꯗꯗꯤ ꯅꯪ ꯃꯦꯠꯁꯦ ꯐꯖꯅ ꯅꯣꯡꯃꯗ ꯄꯨꯡ 2-3 ꯃꯣꯛ ꯇꯦꯁ ꯑꯣꯟꯂꯥꯏꯟꯗ ꯁꯔ ꯄꯥꯔꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯂꯤꯡꯀ ꯊꯥꯔꯛꯄꯅꯦ ꯑꯣꯟꯂꯥꯏꯟ ꯃꯣꯛ ꯇꯦꯁ ꯊꯥ ꯌꯥꯕ ꯑꯗꯨ ꯑꯗꯨꯝ ꯃꯣꯛ ꯇꯦꯁ ꯇꯣꯏꯅ ꯊꯥꯕ ꯃꯣꯛ ꯇꯦꯁ ꯊꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯅꯪꯒꯤ ꯇꯥꯏꯃꯤꯡ ꯈꯪꯉꯛꯀꯅꯤ ꯅꯪꯒꯤ ꯑꯦꯀ꯭ꯌꯨꯔꯦꯁꯤ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯤ ꯍꯣꯠꯄꯗ ꯆꯨꯝꯕ ꯈꯣꯠꯄ ꯂꯥꯟꯕ ꯑꯗꯨ ꯑꯦꯀ꯭ꯌꯨꯔꯦꯁꯤ ꯌꯥꯝ ꯋꯥꯡꯉꯗꯤ ꯃꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯔꯨꯑꯣꯏꯅ ꯋꯥꯎꯔꯤ ꯆꯠꯄꯁꯤꯅꯦꯕ ꯌꯥꯗꯦꯕ ꯆꯦꯞꯇꯔ 10 ꯄꯥꯁꯟꯕ ꯋꯥꯎꯔꯤ ꯊꯪꯕ ꯑꯦꯛꯖꯥꯝꯗ ꯒꯦꯞ ꯐꯪꯕ ꯂꯣꯏ ꯂꯥꯛꯑꯒ ꯑꯗꯨꯗꯤ ꯌꯥꯗꯦꯕ ꯍꯥꯏꯁꯦ ꯅꯪꯅ ꯍꯩꯖꯒꯗꯕ ꯅꯪꯅ ꯈꯟꯕ ꯆꯦꯞꯇꯔ 5-6 ꯑꯗꯨꯗꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯇꯩ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦꯕ ꯋꯥꯎꯔꯤ ꯆꯠꯄ ꯌꯥꯎꯋꯦ ꯍꯥꯏꯕꯅꯦꯕ ꯑꯇꯩ ꯍꯪꯉꯣ ꯒꯦꯂꯦꯛꯁꯤ ꯍꯪꯉꯣ ꯅꯣꯏ ꯍꯣꯔꯦꯟ ꯍꯌꯦꯡ ꯐꯪꯉꯔꯣꯏꯗꯕꯅꯤ ꯅꯣꯏ ꯀꯣꯏꯁꯟꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩꯔꯝꯃꯤꯅꯦꯕ ꯃꯣꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯟꯐ꯭ꯌꯨꯖꯟ ꯃꯌꯥꯝ ꯂꯩꯔꯝꯃꯅꯦꯕ ꯑꯗꯣ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯦꯕ ꯀꯤꯂꯣꯁꯨ ꯂꯩꯔꯝꯃꯤꯅꯦꯕ ꯃꯥ ꯑꯅꯤꯔꯛꯅꯤ ꯃꯥ ꯊꯥꯔꯝꯃꯤꯁꯦ ꯑꯍꯨꯝꯂꯛ ꯁꯨꯕꯗꯅꯤ ꯃꯥꯁꯨ ꯈꯜꯂꯤꯁꯦ ꯔꯤꯇꯟꯁꯤꯕꯣ ꯑꯗꯣ ꯃꯥꯁꯨ ꯃꯇꯝꯗꯨ ꯀꯟꯐ꯭ꯌꯨꯖꯟ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯣꯚꯔꯀꯝ ꯇꯧꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯉꯝꯃꯤꯁꯦ ꯑꯗꯣ ꯅꯣꯏꯗꯁꯨ ꯁꯦꯝ ꯃꯥꯅ ꯐꯥꯎꯕꯗꯣ ꯃꯇꯝ ꯐꯥꯎꯕ ꯅꯣꯏꯁꯨ ꯐꯥꯎꯔꯝꯒꯅꯦꯕ ꯅꯣꯏ ꯍꯟꯗꯣꯛꯄꯁꯨ ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯔꯛꯀꯅꯦꯕ ꯃꯥꯒꯤ ꯑꯣꯏꯕ ꯄꯔꯁꯟ ꯍꯥꯏꯇꯥꯔꯦ क्वेश्चन ꯁ꯭ꯇꯗꯤ ꯁꯦꯗ꯭ꯌꯨꯜꯁꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯕꯤꯛ ꯐꯦꯃꯤꯂꯤꯅꯦ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯅꯨꯄꯥꯁꯦ ꯏꯊꯟꯗꯅꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯄꯥꯈꯣꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯁꯦ ꯑꯗꯨꯝ ꯆꯠꯂꯅꯤ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯑꯩ ꯀꯣꯏꯆꯠ ꯆꯠꯂꯦ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯩꯕꯁꯦ ꯁꯨꯡꯍꯩ ꯍꯩꯅꯔꯛꯇꯦ ꯍꯣꯁꯇꯦꯜꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅ ꯑꯗꯒꯤ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨم ꯆꯠꯂꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏ ꯂꯥꯏꯔꯤꯛꯁꯦ ꯑꯍꯥꯟꯕ 2 monthsꯀꯨꯝꯕꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ JT ꯈꯔ ꯌꯦꯡ ꯑꯗꯨꯒ ꯃꯦꯠꯁ ꯈꯔ ꯅꯣꯡꯃꯩ ꯄꯨꯡ 2-3 ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯩ ꯁꯔ ꯄꯥꯔꯤꯅꯗꯤ ꯌꯥꯝ ꯁꯥꯎꯕꯅꯦ ꯒꯦꯝ ꯁꯥꯟꯅꯅꯨꯅ ꯑꯗꯣ ꯈ꯭ꯋꯥꯏꯗꯩ ꯐꯕꯁꯦ ꯇꯦꯟꯁꯟꯒꯨꯝꯕ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯒꯦꯝꯒꯨꯝꯕꯗ ꯇꯧ ꯑꯗꯨꯝ ꯒꯦꯝ ꯃꯦꯠꯁ ꯑꯃꯅꯤ ꯑꯗꯨꯝ ꯁꯥꯟꯅꯔ ꯑꯗꯨꯝ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯀꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯅꯪ ꯍꯩꯅꯖꯕꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯦ ꯊꯥ ꯑꯃꯇꯪ ꯉꯥꯏꯔꯀꯥꯟꯗ ꯊꯥ 1.5 ꯑꯃꯇꯪ ꯉꯥꯏꯔꯀꯥꯟꯗ ꯅꯪ ꯐꯨꯜ ꯐꯣꯀꯁꯁꯦ ꯁ꯭ꯇꯗꯤꯗ ꯄꯤꯕ ꯃꯦꯠꯁꯀ JT ꯅꯪꯅ ꯍꯩꯅꯈꯤꯕ ꯁꯦꯛꯁꯟ ꯑꯗꯨꯗ ꯐꯖꯅ ꯐꯣꯀꯁ ꯑꯗ ꯔꯤꯚꯤꯖꯟ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯄ ꯀꯩꯅꯣꯝ ꯐꯣꯔꯃꯨꯂꯥ ꯑꯃ ꯀꯥꯎꯔꯁꯨ ꯑꯗꯨꯝ ꯆꯦꯞꯇꯔꯗ ꯑꯗꯨꯝ ꯔꯤꯚꯤꯖꯟ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯆꯠꯄ ꯌꯥꯕꯅꯦꯕ ꯔꯤꯚꯤꯖꯟ ꯐꯣꯔꯃꯨꯂꯥꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯠꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯍꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨꯅ ꯐꯕꯅꯦ ꯑꯗꯣ ꯑꯦꯛꯖꯥꯝꯁꯦ ꯅꯪ ꯊꯥ ꯃꯈꯥꯏꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯗ ꯅꯪ ꯆꯦꯞꯇꯔ ꯑꯅꯧꯕ ꯊꯦꯡꯅꯤꯡꯉꯛꯀꯅꯤ ꯑꯗꯨ ꯊꯦꯡꯕ ꯀꯥꯟꯅꯗꯦ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯄ꯭ꯔꯦꯁꯔꯁꯨ ꯂꯩꯕꯅꯤꯅ ꯅꯪꯅ ꯄꯥꯁꯜꯂꯁꯨ ꯆꯪꯉꯛꯑꯣꯏꯕ ꯀꯣꯛꯇ ꯍꯥꯟꯅ ꯍꯣꯠꯈꯤꯕꯗꯣ ꯑꯗꯨ ꯐꯖꯅ ꯐꯣꯀꯁ ꯄꯤꯕ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯈꯩ ꯇꯥꯟꯅꯔꯒ ꯃꯣꯏ ꯗꯤꯐꯦꯟꯁ ꯋꯥꯂꯥꯒꯤ ꯀꯩꯅꯣꯁꯦ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯁꯦ ꯃꯣꯏꯒꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯦ ꯄꯨꯡ 7ꯀ ꯁꯥꯡꯉꯒ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯁ ꯑꯗꯨ ꯌꯥꯎꯕ ꯈꯣꯠꯄ ꯀꯥꯏ ꯑꯗꯣ
ꯖꯦꯅꯦꯔꯦꯜ ꯌꯥꯎꯔꯝꯃꯦ ꯑꯩꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯨꯝ ꯀꯔꯤꯝ ꯈꯪꯗꯕꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯄ꯭ꯔꯦꯁꯔꯗꯣ ꯂꯩꯔꯛꯃꯟꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯆꯪꯗꯦꯕ ꯑꯗꯣ ꯅꯣꯡ ꯅꯤꯅꯤ ꯉꯥꯏ ꯀꯥꯟꯗ ꯅꯪ ꯔꯤꯚꯤꯖꯟ ꯑꯗꯨꯝ ꯆꯠꯂꯒ ꯍꯥꯏ ꯅꯁꯥꯗꯣ ꯄ꯭ꯔꯦꯁꯔꯗ ꯊꯝꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯨ ꯍꯥꯏꯇꯥꯔꯦ 마수 하는 게 영어는 마수 그래서 비슷한 영어 그거 알지? ꯃꯃꯥꯡꯒꯤ 154ꯒꯤꯗ 너희 BSc 말하는 거 ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯇꯧꯋꯦ ꯀꯣꯆꯤꯡ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯍꯣꯠꯅꯔꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯦ ꯈꯕꯔ ꯀꯔꯦꯟ ꯑꯦꯐꯤꯌꯔꯒꯤ ꯋꯥꯁꯦ ꯅꯪꯅ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯍꯟꯗꯛꯀꯤꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯈꯤ ꯑꯩꯅ ꯄꯥꯈꯤꯕꯁꯨ ꯑꯝꯇ ꯂꯥꯛꯇꯦ ꯑꯗꯨꯅ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯈꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯔꯜꯗ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯝ ꯈꯪꯕ ꯈꯖꯤꯛ ꯑꯗꯨꯝ ꯄꯥꯁꯜꯂ ꯆꯠꯄ ꯑꯗꯨꯅ ꯀꯥꯟꯅꯔꯛꯀꯅꯤ ꯑꯗꯨ ꯇꯝꯕ ꯉꯝꯗꯦ ꯀꯔꯦꯟ ꯑꯦꯐꯤꯌꯔꯗꯤ ꯑꯇꯣꯞꯄ ꯁꯥꯏꯟꯁ ꯐꯤꯖꯤꯛꯁꯁꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯀꯩꯅꯣꯗ ꯃꯣꯏ ꯗꯤꯐꯦꯟꯁ ꯋꯥꯂꯥꯅꯒ ꯇꯥꯛꯄꯗ ꯀꯩꯅꯣꯁꯦ ꯕꯥꯏꯑꯣꯁꯦ ꯀ꯭ꯂꯥꯁ 3ꯗ ꯂꯣꯏꯁꯟꯕꯅꯦꯕ ꯄꯨꯡ 5 ꯁꯥꯡ ꯃꯤꯅꯤꯠ 35 ꯄꯨꯡ 35ꯗ ꯂꯣꯏꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯌꯦꯡꯉꯒ ꯅꯪꯒꯤ ꯀꯩꯅꯣꯒꯤ ꯗꯤꯁꯥꯒꯤ ꯀꯣꯏꯁꯟ ꯕꯦꯡꯛꯇꯣ ꯍꯣꯠꯄ ꯑꯗꯨꯝ ꯉꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯅꯦ ꯑꯗꯣ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏ ꯅꯪ ꯍꯧꯖꯤꯛꯇꯩ ꯍꯣꯠꯅꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯄꯥꯕ ꯉꯝꯗꯕꯅꯦꯕ ꯑꯗꯣ ꯁꯣꯔꯁ ꯀꯥꯏꯅ ꯍꯥꯏꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯈꯕꯔꯗꯣ ꯂꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯥꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯉꯝꯗꯦ ꯑꯗꯣ ꯀꯃꯥꯏꯅ ꯄꯥꯒꯦ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯁꯣꯔꯁꯁꯦ ꯑꯩꯁꯨ ꯊꯦꯡꯅꯛꯇꯦ ꯑꯗꯣ ꯑꯩꯅ SSBꯒꯤ ꯀꯣꯆꯤꯡ ꯇꯧꯕꯗ ꯃꯌꯥꯡ ꯃꯆꯥꯈꯩꯗꯒꯤ ꯑꯩꯁꯨ ꯈꯔ ꯀꯥꯟꯅꯕ ꯂꯧꯔꯛꯑꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯥꯝ ꯂꯩꯕꯅꯦꯕ ꯃꯣꯏꯒꯤ ꯈꯕꯔ ꯔꯤꯚ꯭ꯌꯨ ꯄꯤꯕ ꯑꯗꯨꯝ ꯈꯕꯔꯗ ꯌꯥꯎꯕ ꯇꯣꯄꯤꯛꯁꯦ ꯑꯗꯨꯝ ꯔꯤꯚ꯭ꯌꯨ ꯄꯤꯕ ꯀꯥꯟꯅꯕ ꯑꯗꯨ ꯂꯧꯊꯣꯛꯑ ꯔꯤꯚ꯭ꯌꯨ ꯄꯤꯕ ꯀꯥꯡꯕꯨ ꯂꯩꯕꯅꯦꯕ ꯑꯗꯨ ꯌꯥꯝ ꯌꯦꯡꯉꯣ ꯍꯥꯏꯇꯥꯔꯦ ꯅꯪ ꯐꯣꯟꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧ ꯀꯥꯟꯅꯕ ꯌꯦꯡꯅꯤꯡꯉꯗꯤ ꯈꯕꯔ ꯄꯥꯕꯁꯦ ꯃꯇꯝꯗꯤ ꯌꯥꯝ ꯆꯪꯕꯅꯦ ꯑꯗꯨꯗꯒꯤ ꯅꯪꯅ ꯁꯣꯔꯁ ꯂꯩꯔꯗꯤ ꯀꯩꯅꯣꯁꯦ ꯈꯕꯔꯁꯤꯗ ꯏꯗꯤꯁꯟ ꯑꯃꯁꯨ ꯊꯣꯛꯄꯅꯦ ꯃꯣꯏꯅ ꯍꯥꯏꯗꯤ IAS UPSC ꯑꯦꯛꯖꯥꯝ ꯀꯣꯆꯤꯡ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯤ ꯃꯣꯏ ꯇꯣꯉꯥꯟꯅ ꯈꯕꯔ ꯑꯃꯁꯨ ꯐꯣꯡꯕꯅꯦꯕ ꯍꯤꯟꯗꯨ ꯊꯣꯛꯂꯛꯑꯒ ꯀꯥꯟꯅꯗꯕ ꯇꯣꯄꯤꯛ ꯂꯣꯏ ꯃꯨꯊꯠꯂꯒ ꯀꯥꯟꯅꯕ ꯇꯣꯄꯤꯛ ꯈꯛꯇ ꯍꯥꯞꯄꯒ ꯊꯥꯗꯣꯛꯄꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯐꯪꯉꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯌꯦꯡꯖꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯝ ꯇꯦꯟꯅ ꯑꯗꯨꯝ ꯌꯦꯡ ꯌꯥꯕꯅꯦꯕ ꯑꯗꯨꯅ क्वेश्चन हंबसे याम दरकार है बाय क्वेश्चन हम भाई से गिव अप तो नती है क्वेश्चन हम भाई से इट इज ए रिफ्यूजल ने बफे टू द गिविंग अप आई गिव अप तो दी है ने बा तो फ्रॉम द लाइन है तो क्वेश्चन हम से तराई बदल ने बुद मोय नि से हम क्वेश्चन हम बता ने नोई WhatsApp ग्रुप से नोई WhatsApp ग्रुप से ने नोई ना से WhatsApp ग्रुप दा क्वेश्चन हम नहीं लगा निकलो मतलब द WhatsApp ग्रुप से पूरा याम तने यूजफुल हो गया है आई जो हम नहीं है WhatsApp ग्रुप से अदो क्वेश्चन या मांगे निकल ना क्वाई आगे क्वेश्चन हम से अते जो अते कर मोय वासा क्वेश्चन का सिबो क्वेश्चन दे से कोर्स लो के बा वासा क्वेश्चन ता हम दे सी या मनु में वो क्वेश्चन हम दसा काय से लाइक पा रहे ने क्वेश्चन बोलो पाए से अदो निकल क्वेश्चन हम पे हम या जो क्वेश्चन वो के तो हम बता सो अदो हम गे दिस इज वेरी इंपॉर्टेंट तो क्वेश्चन हम ऐसे लाइक पा रहे ने और वो क्वेश्चन हम मस्त या इंपॉर्टेंट में था नोई भी यो क्वेश्चन जो हम दे खंगे जो हम दे खंदरे वो जो सारा से कमाई से सब मार खंदरे से क्वेश्चन हम तो खंदरे अगर ना क्वेश्चन हम बता रहे ना हम के कोई बनने के से इज वेरी सिंपल हम समझ में आ रहे हो अभी हम बस बोल रहे हैं मैं बोल रहा हूं लेकिन हम अभी हम लाए दो अभी हम नहीं अभी से मगर हम से बोल रहे हैं हम सब मगा रहे हो अदो क्वेश्चन हम कर दे भाई भी कने वाद नोंगा थी अदगी महुत रेमो लेते हम लेते अदो अदगी मिमो द क्वेश्चन हम अदगी से आई मेस क्वेश्चन हम आई खंगतब से सारा आई स्ट्राइक हो गया तो हो है अरे वादु मंगा नहीं था अदुने बसुबा मानस नौंदा के मोय बाबा ऑनेस्टी वे ऑनेस्ट वे मसक गया अदु नोई की क्वेश्चन हम बाय का उधर अगे काय भी था अदु पर्सनालिटी तो है एसएसबी कमाइसन नो ग्रुप डिस्कशन द तो ले करने मैं सब ऐसे ना ये सब तू बोलो मैं सब ना मैं तो रहा नहीं नो कब आ रहा है ऐसे दियो का ज्यादा वैसे अदु ना सुमा अदु नहीं ना नहीं से जो सालो कर रहा है तो का या को आपने ना पा अदु ने मरोई ना सिक्योरिटी रिटर्न इज वेरी इंपॉर्टेंट रिटर्न आउट द केस इन सम या आते अदु आई मरोई ने क्वेश्चन से रिटर्न दे हम नहीं है बनो पार्टनर से दर को खबर पे निकल से जीवन की हम नहीं बना रहे हो 그럼 이제 봐야 아도 너희 직원들이 양하이다 뭐가 나타내 보이시나 아도 거의 이노 한 거야 야과 되게 아니 메스키 서브젝트 페퍼 वगैरह में तो वगैरह ना जब आई नो तो जब तो क्यों मैं डिफिकल्टीज में आपको हम गया
ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯗꯕꯅꯦꯕ ꯉꯁꯤꯅ ꯂꯣꯏꯔꯦ ꯁꯤꯀꯜꯁꯦ ꯅꯪ ꯂꯥꯛꯑꯣ ꯍꯪꯗꯨꯕ ꯂꯩꯔꯗꯤ ꯍꯪꯉꯣ ओके हम लोग इधर क्या है क्वेश्चन था हम क्या है ये कॉन्फ्रेंस ये गिरो ना इधर क्या ना शेयर तो गिरो मोर क्वेश्चन आस्क what are your experiences how do you feel how do you know that what was you like do any share to admin ba atay yung question conference se akhoi screening to aham lakpada kaino reporting je 136 lae ada akhoi gidi yame atopa board king na matam da ado screening to je yame atai khali je screening to matam da board army board gum je 40 yama do 40 tamai khanai ado akhoi gidi 64 khaleba da ai je chess number je loram da tai 59 tai ni je da ai conference je yam sange akhoi gi mi yam gi bani na ado aigina mo conference no last day conference da GTO second day ju tai ado GTO second day no IO ke ka gi command task ka lor matung da loisala mu chatle to ngai ba ju dum koi na ngai aigi pung je haidi kaino manung da board manung da leiba je gari su ethe te ba nang na pung je sukang khang ngamoi na sa da gari si ba ju yaroi metal piece agi necktie clip ke ka am ta pha ba ya de ba na interview gum ma chapa matam da pung je sukang khang aroi nang ai ju pung kya da tau gim no khang de du na agi ngai ba je ngai re akhoi ju sai sai na sai yo borderline ngi di kui kui akhoi ju mai hai ne ba mi kui kaino kitang ga tiam ai smai khangi drama le na tra kana mi je masak khang boi di smai oi haidi khara phagi guma dum tawn boi na ma ji ya de khara mai kaino gum ba personality khala ba na smai khan ge khoi kre ga dong wai sanai akhoi ju kitang sang na borderline si ke bai dum hai ne aduda aigi matang yoramdai mi ju kanam leitre aigi maning da manga muk tang ngai re isa je ahama da yam pakhatle mi chang yoramdai da da khoi je pareng sa na mi mari sumai phamme da hall am da kausala ni moina adu hall chang ma matam da mi je masak ti am khang de haidi somda na GT gi moi officer me ane pareng sa phamani somda na kaino gi psychologist me am phamani mayai da na president aduga vice president board tu gi doi phamani nang na yeng do ni president khatane ba chang nang sit ama tharamani adu da phammaga ma kaino dina president khada na question hang kani engon da question je mari muk tang hange ahama da kai de no hange where are you from hai aina I am from Imphal nang journey ga mai lai hai aina I did Delhi da 19 da lai do 29 da Varanasi lai khole du mai na hai re adagi kaino Varanasi nang na kai mai na khale karam balam no kham nangi mod nangi kaino ma hai wai aina sir Varanasi je yamna interesting oi mafam ni Manipur Imphal ge na da yam khetnare yamna religious oi ba kaino oi ba jaga ni ena phajana khum adu loraga magi mes se kamai tawge nangi any suggestion piyo hai re ana sir mes ki food lang yai kho ba ai aduna adumai dum hai adu ga ma yai thank you hai dum thadore mai to conference yam tele egi adu nan di screening mata nan ga saya amu nan picture je akhoi da blur pi ba je ubada kaino da farm kaino de labuk ti ore aduga mamang da angang amaga nupa ang nupi ang school chat pe ure maning da na labuk adwai da khara pikna mi mari ma di leiba uye ba blur je da adu da ina kaino gi nupa macha school chat pe matang da mana farming to khotpa da mateng pang ma gi hadi sei moina sumaina coaching to sumaina hai nang na i de nang na main lead road nupa ma nang na main character oi handoi do nangi chahi matang oi gadam ni chahi ga sana halo kholo adumai dum hai bane aduna aina jo maning da leiba dudi ahan gumba man bagi mamang ida leiba pakhang nupa do aina dum 18 years class 12 ka wa ma oi laga dum mai mateng pam khotpa mana initiative lo hon ba kholan ba dumai tawraga dum irame nuga GD dadi dum nungai gi haidi khoi narration phajana pire narration da ma moina yeng je nangi confidence flow ma phajana yenge adu nangi eye contact mi je confidence wa ngang ma confidence lai ba lai tara je wa ngang ma lukthara ngang ma swa confidence lai ta khong nik pa khot ba am te ya de moi di confidence lai na nangi eye contact phajana sum na piraga narration tawra matung da discussion gi mata ni da hek ho da mi mya pulak ngang je la kani ba haidi moi ju coaching tong na pani na hek ho da ngang adumai dum hai bani na
ꯍꯧꯕꯗ ꯂꯣꯏ ꯉꯥꯡꯁꯤꯟꯅꯔꯦ ꯑꯗꯨꯗ ꯐꯤꯁ ꯃꯥꯔꯀꯦꯠ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯅ ꯄꯨꯂꯞ ꯉꯥꯡꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯥꯡ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯥꯈꯤꯗꯦ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯕ ꯑꯃꯅ ꯍꯥꯏꯕ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯐꯖꯅ ꯑꯗꯨꯝ ꯀꯟꯀ꯭ꯂꯨꯖꯟꯗ ꯂꯥꯛꯈꯤ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤꯁꯦ ꯑꯩꯁꯦ 11 12ꯗ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯍꯩꯅꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯦ ꯁꯔ ꯇꯄꯟꯁꯦ ꯃꯥꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ NDAꯗ ꯃꯥꯁꯦ ꯐꯣꯀꯁ ꯌꯥꯝ ꯄꯤꯌꯦꯕ ꯑꯇꯣꯞꯄ ꯑꯣꯖꯥꯗꯒꯤꯗꯤ ꯃꯥꯁꯦ NDAꯁꯦ ꯃꯥꯅ ꯑꯅꯝꯕ ꯍꯣꯠꯅꯩꯌꯦꯕ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤꯁꯦ ꯃꯥꯅ ꯐꯖꯅ ꯍꯣꯠꯅꯍꯜꯂꯦ ꯑꯗꯨꯗ ꯀꯩꯅꯣ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤ ꯐꯣꯔꯃꯨꯂꯥꯁꯦ ꯃꯣꯏ ꯗꯤꯔꯥꯏꯚꯦꯁꯟꯒ ꯂꯩꯕꯅꯦꯕ ꯑꯗꯨꯗꯣ ꯃꯥꯅ ꯍꯥꯟꯅ ꯗꯤꯔꯥꯏꯚꯦꯁꯟꯁꯦ ꯄ꯭ꯔꯨꯐ ꯍꯥꯟꯅ ꯇꯧꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯒ 12 ꯂꯣꯏꯕꯗꯒꯤꯗꯤ ꯁꯔ ꯀꯩꯅꯣꯅꯁꯨ ꯄꯥꯔꯤꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯁꯣꯔꯠ ꯇ꯭ꯔꯤꯛꯁ ꯍꯥꯏꯗꯤ ꯐꯣꯔꯃꯨꯂꯥ ꯀꯣꯏꯁꯟꯁꯦ ꯇ꯭ꯔꯤꯒꯣꯅꯣꯃꯦꯇ꯭ꯔꯤꯗ ꯂꯨꯔꯛꯑꯗꯤ ꯅꯪ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯅꯤꯡꯉꯥꯏ ꯈꯪꯗ꯭ꯔꯗꯤ ꯃꯣꯏꯒꯤ ꯍꯤꯠ ꯑꯦꯟ ꯇ꯭ꯔꯥꯏꯌꯦꯜ ꯃꯦꯊꯠ ꯌꯥꯝ ꯇꯥꯛꯄꯅꯦꯕ ꯑꯣꯞꯁꯟ ꯃꯔꯤ ꯅꯠꯇꯕ ꯑꯦꯡꯒꯜꯁꯦ ꯁꯨꯃꯥꯏꯅ ꯁꯥꯏꯟ ꯑꯣꯏꯔꯗꯤ 0 ꯍꯥꯞꯆꯟꯕ 90 ꯍꯥꯞꯆꯟꯕ 45 ꯍꯥꯞꯆꯟꯕ ꯑꯗꯨꯒ ꯁꯥꯏꯟ ꯀꯣꯁ ꯊꯦꯇꯥ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯃꯒꯅ ꯀꯩ ꯍꯥꯞꯆꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯁꯣꯔꯠ ꯇ꯭ꯔꯤꯛꯁ ꯇꯥꯛꯄꯅꯦꯕ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯩ ꯍꯤꯠ ꯑꯦꯟ ꯇ꯭ꯔꯥꯏꯌꯦꯜ ꯃꯦꯊꯠ ꯄꯥꯟꯕꯁꯨ ꯌꯥꯎꯋꯦ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂ ꯈꯣꯠꯄꯁꯨ ꯌꯥꯎꯋꯦ ꯉꯝꯃꯛꯇ꯭ꯔꯒꯅ ꯑꯗꯨꯝ ꯁꯣꯂꯨꯁꯟꯗꯨꯗꯩ ꯑꯃꯃꯝ ꯍꯥꯞꯆꯜꯂ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯈꯛꯇꯪ ꯇꯥꯛꯄꯅ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯃꯣꯏ ꯆꯠꯇꯥꯔꯦ ꯊꯤ ꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔ ꯃꯣꯏꯅ ꯊꯤ ꯇꯥꯔꯦ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯁꯦ ꯃꯃꯥꯡꯗꯩꯁꯨ ꯍꯥꯏꯁꯦ ꯑꯗꯨ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯦ ꯆꯠꯄ ꯀꯣꯏꯕ ꯑꯃ ꯆꯪꯉꯦ ꯀꯣꯏꯅ ꯅꯪ ꯁꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯈꯛꯇꯪ ꯂꯩꯕ ꯑꯉꯥꯡꯗꯨꯒ ꯀꯣꯏꯅ ꯆꯠꯄ ꯑꯉꯥꯡꯗꯨꯒ ꯈꯔ ꯈꯦꯠꯅꯔ ꯇꯥꯔꯦ ꯈꯪꯒꯗꯕꯅ ꯈꯔ ꯍꯦꯜꯂꯛꯀꯅꯤ ꯀꯣꯏꯅ ꯆꯠꯄ ꯑꯉꯥꯡꯗꯨꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯀꯣꯏꯁꯟꯁꯦ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅ ꯂꯧꯔꯒꯦꯀꯣ ꯍꯪꯕꯤꯌꯣ ꯑꯩ ꯆꯦꯞꯇꯔꯁꯦ ꯀꯩꯅꯣ ꯀꯣꯅꯤꯛ ꯁꯦꯛꯁꯟ ꯑꯃ ꯊꯦꯡꯗ꯭ꯔꯦ ꯂꯥꯏꯟꯁ ꯑꯃ ꯊꯦꯡꯗ꯭ꯔꯦ ꯑꯗꯒꯤ ꯀꯥꯜꯀꯨꯂꯁ ꯑꯃ ꯊꯦꯡꯗ꯭ꯔꯦ ꯑꯩꯅ ꯊꯦꯡꯉꯤꯁꯦ ꯑꯍꯥꯟꯕꯒꯤ ꯁꯦꯠ ꯔꯤꯂꯦꯁꯟ ꯇ꯭ꯔꯤꯒꯣ ꯏꯟꯚꯔꯁ ꯑꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯐ ꯇ꯭ꯔꯥꯏꯡꯒꯜ permutation combination complex sequence and series probability ꯑꯗꯨꯒ mean median 10ꯃꯨꯛꯇꯤ ꯊꯦꯡꯕ ꯃꯥꯜꯂꯦ ꯇꯔꯥꯏꯁꯤ ꯃꯥ ꯀꯥꯜꯀꯨꯂꯁ ꯂꯣꯏ ꯀꯥꯜꯂꯝꯅꯤꯀꯣ ꯑꯆꯧꯕ ꯀꯥꯜꯀꯨꯂꯁ ꯀꯥꯜꯂꯦ ꯑꯗꯨꯒꯤ ꯃꯥ 10 ꯍꯥꯏꯁꯦ 10 ꯍꯥꯏꯁꯦ preparation tꯧꯕ time management tꯧꯕ preparation time management ꯁꯦ ꯑꯗꯨꯝ ꯅꯪ ꯍꯧꯔꯛꯄꯒꯤꯗꯤ ꯅꯪꯅ ꯉꯝꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯍꯣꯠꯆꯔꯣ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯅꯪ ꯃꯦꯠꯁ ꯄꯨꯡ 2 ꯍꯣꯠꯀꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ JATꯅ ꯄꯨꯡ 1 ꯄꯥꯒꯦ ꯑꯗꯨꯒ ꯈꯕꯔꯒꯤꯅ ꯑꯗꯨꯝ ꯄꯨꯡꯈꯥꯏ 1 ꯄꯥꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯧꯔꯛꯄꯒꯤꯗꯤ ꯑꯗꯨꯝ ꯅꯁꯥꯗꯣ ꯍꯥꯏꯗꯤ ꯄꯥꯗꯤ ꯑꯗꯨꯝ ꯄꯥꯕ ꯍꯥꯏꯗꯤ ꯅꯁꯥꯗꯣ ꯀꯩꯅꯣ ꯑꯃ ꯍꯦꯕꯤꯠ ꯑꯃ ꯊꯝꯕꯤꯕ ꯀꯟꯁꯤꯁꯇꯦꯟꯁ ꯑꯃꯗ ꯑꯗꯨꯝ ꯍꯣꯠꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯊꯥ 1 ꯃꯈꯥꯏ ꯊꯥ ꯑꯃꯇ ꯉꯥꯏ ꯀꯥꯏꯅ ꯅꯪ ꯐꯣꯀꯁ ꯐꯖꯅ ꯄꯤꯕ ꯅꯣꯡꯃꯗ ꯄꯨꯡ 5 ꯃꯦꯠꯁ ꯍꯣꯠꯄ ꯄꯨꯡ 5 ꯑꯗꯨꯃꯥꯏꯅ JAT ꯑꯣꯟꯂꯥꯏꯟ ꯀꯩꯀꯥ ꯇꯧꯔꯒ ꯅꯪ ꯁꯦꯝꯄꯜ ꯄꯦꯄꯔ ꯌꯥꯝ ꯀꯩꯅꯣ previous PYQ ꯌꯥꯝ ꯍꯣꯠꯄ PYQ ꯍꯣꯠꯄꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯍꯥꯏꯗꯤ ꯇꯥꯛꯑꯒ ꯈꯪꯗꯕ ꯌꯥꯎ PYQꯗꯗꯤ ꯑꯅꯧꯕ ꯀꯣꯏꯁꯟ ꯌꯥꯝ ꯊꯦꯡꯅꯕꯅꯦꯕ ꯑꯗꯨꯒ ꯃꯣꯛ ꯇꯦꯁꯁꯨ ꯅꯪ ꯌꯥꯏ ꯑꯗꯨꯝ ꯃꯣꯛ ꯇꯦꯁ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯕ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯅꯪ ꯑꯗꯨꯝ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯈꯪꯉꯛꯑꯅꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯦꯀꯨꯔꯦꯁꯤ ꯋꯥꯡꯈꯠꯂꯛꯑꯅꯤ ꯃꯇꯝ ꯃꯦꯅꯦꯖ ꯅꯪ ꯃꯦꯠꯁ ꯍꯣꯠꯄ ꯊꯨꯖꯜꯂꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ खरा होता दी मैं सुपर थोड़ी सी नहीं बाहर से क्योंकि सब में हुआ हम तो रखा था पूरा कदम नहीं हुआ था ना कदम ना थे ओके अदुदी क्वेश्चन जे हंगाई लेते न खलगे को ओके थैंक यू निखिल की दमुक्ता अचोबो खुबाम Thank you so much, Nikhil Takhelmayum, for your precious time and for your precious words. Ado gosilakpagi pungja do yoksile ko mayam. Ado exam si ay minute wording si laki na minute ani katang lojage. Exam si makhalani sui. Mana kogi certified piba degree piba sum exam. Adi ani sube exam si na competitive exam si. Aham ba category jina ko na how badina class 10 12 graduation na to exam system se sina ida you mark irage haba degree grading piba system se whereas on the other hand ani sub exam sina competitive exam se sidi kaino kakharage haba system ne ba adna lek pa bu strategy kitan khenara kani bu ko ado competitive se hosna ka hena mayam se lek se hena panar pini khangde de technology involvement to pini khangde competition ya adum mali chang ju wang ni ko cut off system si wang ni ba in the sense competitor si yam heba aduna hard work katang ta smart work hai tare
ꯁ꯭ꯃꯥꯔꯠ ꯋꯥꯔꯛꯁꯦ ꯀꯗꯥꯏꯕꯨ ꯀꯧꯏ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯃꯣꯏꯒꯤ ꯉꯁꯥꯏ ꯅꯤꯈꯤꯜꯅꯁꯨ ꯍꯥꯏꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯏꯟ ꯀꯦꯁ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯅꯣꯏ ꯏꯚꯦꯟ ꯆꯥꯠ ꯖꯤꯄꯤꯇꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯒꯨꯝꯕꯅ ꯑꯅꯗꯔ ꯀꯟꯇꯦꯛꯁꯇ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯖꯥꯝ ꯑꯃ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯦ ꯑꯃ ꯈꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯝꯕꯔ 1 ꯅꯪꯅ ꯊꯥꯅꯤꯡꯉꯤꯕ ꯑꯦꯛꯖꯥꯝꯗꯣ ꯍꯥꯟꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯗꯒꯤ ꯅꯝꯕꯔ 2 ꯑꯦꯛꯖꯥꯝꯗꯣ ꯈꯪꯕ ꯁꯦꯂꯦꯕꯁ ꯈꯪꯕ ꯀꯃꯥꯏꯅ ꯍꯣꯠꯅꯒꯗꯤꯒꯨꯝꯕ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯪꯕ ꯅꯝꯕꯔ 3 ꯑꯗꯨꯗꯒꯤ ꯗꯤꯗꯤꯀꯦꯁꯟꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯇꯣꯄꯤꯛ ꯈꯔ ꯈꯪꯉꯤꯕ ꯇꯣꯄꯤꯛꯇꯨ previous year question solve tauba adigi aduga related question mayam ama solve tauba competitive exam dadi question solve tauda gadi paisuna liti asai no gi nikhilna ga gi ba accuracy ga khangje do isana test series thara kan ne ba aduna competitive exam dadi topic to khango paro question solve tawro previous year yengo adu ma question solve tauda gadi kana di haiba mayam paraga su kai no grading gi system na te ba khathara gi ha system do ne ba competitive exam se ko aduna SSB ju kai mo iramdre SSB is nothing, it's all about you, the way how you think, the way how you act, the way how you react, the way how you speak sumi ko nang na yumda mama baba da kamai ngangi nangi college marup singda kamai ngangi nang na class ta kamai represent tawi is all about mamang da aina Saturday morning da sab ai gi sumo se group discussion ga ta haleba adu sida thong ang ha da ji kai ne ba Niki patho ngangi ba this is confidence natra aduna it's nothing, it's all about confidence confidence ka dai la kani nang na nungti gi to ba thabak masa da la kani ba confidence nang hekting ho ko pati confidence ho gre sida phami ju phamaga hagolu haiba hagola wangang bangam ji confidence lei tri aduna yumda ju confidence masa thabo ama tau taraga su responsibility lo bangam ba tare asung mayam se ese je reflect ba aina tau se kari gino aina tau ji na kari gino hando aduna it's all about you the way how you think, the way how you act aduga last quotation am tanga haijarang le rima hai tare ko koina Indian army gi officer mo gi hai tare di you have to think like officer hai tare ko haidi aina nongma to officer gi wakhan do khanba aina asaida khoi gi lekai da kaida mi mayam lei ko kasuna taba ape pingang bi amma mangang bi adugi level la kumda wakhan khala nang officer sungoi odunga mo ba officer mo gi hai tare di one day or the other nang officer gi tang moina khanbo wakhal do nang na khanba ngam oi ka ba aduna tare nang officer sungoi ga ngam ba aduna exam ama khan ge hai taraga di nang career nang dreams to achieve to ge tari nang na pami ba moong do adu hai tang khan ba lam ba phang ba ai officer oning hai ga khoi le kai gi angang mayang gi makta pullaga moi gi wangang sangang adi dumai to le di sungoi oi ba ngam ba yan ta ko aduna think like one of them act like one of them hai tari yani ko so lakiri ba mayam pum na mapu pai academy gi mot silaga harauba phongdokchari ado nikhil gi sumatam kai thokpiraga pai academy da magi precious wahai khara adigi satra gi magi preparation ni matang na hanging ba phaninga interaction gi damakta lakpi bogi na bakta su nikhil takhil mayum su pai academy site gi thakapra phongdokchari ado ga sum su hayeng process ka loin lora matungda career da su yamna potential oiba officer am oirakani na khali ngasi phawda khoi manipur dagi thoki ba officer sing yam potential le and I know about it aduna nang su yam phazana brilliantly career mas officer within itself the semakani hena thajai ko so that one day or the other when the newspaper they we can read about your achievement hai tare ko okay so aduga pomna mapu sir founder gi wai adi mayam pomna mapu am kahana thagapa phungok sedi hai tare thank you adu hauji se photo session tause nikhil ga ojaga han tawsi aduga pulap amuk tawse yaini pa okay thank you